ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜ ꯁꯦꯠꯁꯤꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯏ ꯒꯨꯔꯨꯖꯣꯟꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯏꯆꯟꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯅꯣꯡꯗꯣꯛꯆꯔꯤ ꯀꯣꯛꯅꯣꯡꯖꯔꯤ ꯑꯩꯅ ꯉꯁꯤꯗꯤ ꯑꯩ ꯇ꯭ꯔꯥꯚꯦꯂꯤꯡ ꯈꯤꯇꯪ ꯇꯧꯕꯒꯤ ꯅ꯭ꯌꯨ ꯖꯔꯁꯤꯗ ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯍꯧꯖꯤꯛ ꯂꯩꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯣꯏꯒꯤ ꯕꯦꯛꯌꯥꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗ ꯐꯝꯃꯒ ꯉꯁꯤꯒꯤ ꯁꯣꯁꯤ ꯇꯧꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃ ꯏꯃꯥꯅ ꯄꯥꯏꯈꯠꯄꯤꯔꯒ ꯂꯩꯔꯦ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯁꯦꯌꯔ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯩꯅꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯍꯥꯏꯕꯗꯨ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯝꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯉꯁꯤ ꯂꯧꯈꯠꯆꯒꯗꯧꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯜꯂꯩꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯍꯥꯛꯁꯦ ꯖꯤꯔꯤꯕꯥꯝꯒꯤ ꯆꯅꯨ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯄꯥꯔꯃꯤꯅꯦꯟꯁꯤ ꯖꯤꯔꯤꯕꯥꯝꯗ ꯂꯩꯈ꯭ꯔꯕꯅ ꯃꯥꯁꯦ ꯃꯥꯒꯤ ꯂꯧꯈꯠꯀꯅꯤ ꯈꯟꯕꯗ ꯃꯥꯒ ꯀꯟꯇꯦꯛ ꯇꯧꯅꯕ ꯑꯃꯨꯛ ꯍꯣꯠꯅꯩ ꯏꯃꯥꯅ ꯑꯗꯨ ꯃꯥꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯥꯅꯤꯁꯦ ꯑꯩꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯈ꯭ꯔꯦ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤ ꯂꯥꯏꯔꯤꯛ ꯐꯣꯡꯐꯝ ꯑꯃꯗ ꯃꯥꯅꯁꯨ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯏꯍꯥꯟ ꯍꯥꯟꯕ ꯐꯣꯡꯕ ꯃꯥꯏ ꯂꯥꯏꯔꯤꯛꯁꯦ ꯁꯩꯔꯦꯡ ꯑꯅꯤ ꯈꯛꯇ ꯉꯥꯏꯖꯔꯤ ꯌꯥꯝꯅ ꯏꯔꯛꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯁꯩꯔꯦꯡꯃꯛ ꯑꯣꯏꯔꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯚꯣꯂꯨꯝ ꯆꯥꯎꯅ ꯉꯁꯤ ꯑꯩꯅ ꯄꯥꯒꯗꯧꯔꯤꯕ ꯁꯩꯔꯦꯡꯁꯤꯗꯤ ꯁꯩꯔꯦꯡ 88 ꯀꯌꯥꯅꯣ 88 ꯑꯗꯨꯃꯥꯏꯅ ꯌꯥꯎꯏ ꯁꯩꯔꯦꯡꯁꯤ ꯌꯥꯝꯈ꯭ꯔꯕ ꯁꯩꯔꯦꯡꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ 88 ꯅꯠꯇꯦ ꯁꯣꯔꯤ ꯉꯥꯛꯄꯤꯒꯅꯤ 70 ꯁꯩꯔꯦꯡꯁꯤ ꯃꯥꯅ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯅꯪꯒꯤ ꯆꯤꯝꯕꯥꯟꯒꯤ ꯃꯆꯨꯅ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯁꯦ ꯃꯁꯩꯁꯤꯗ 70ꯁꯦ ꯑꯗꯨꯝ ꯌꯥꯎꯖꯔꯤ ꯑꯩ ꯂꯣꯏꯅꯃꯛ ꯁꯝꯂꯞꯅ ꯌꯦꯡꯖꯕꯗ ꯌꯥꯝ ꯂꯨꯝ ꯂꯥꯎꯕ ꯅꯨꯡꯒꯤ ꯑꯔꯊ ꯌꯥꯝ ꯆꯦꯟꯕ ꯅꯨꯡꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯈꯪꯍꯧꯕꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯈꯔ ꯈꯟꯒꯠꯆꯩ ꯑꯩꯅ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯥꯕꯃꯛꯇꯤ ꯑꯣꯏꯊꯣꯛꯇꯕꯅꯤꯅ ꯑꯗꯣ ꯏꯆꯥ ꯃꯜꯂꯩꯌꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯏꯕ ꯑꯏꯕꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯃꯪꯕ ꯅꯣꯡꯂꯛꯇ ꯁꯩꯔꯦꯡ ꯑꯃꯁꯨ ꯌꯥꯝꯅ ꯑꯍꯥꯟꯕꯗ ꯐꯣꯡꯈ꯭ꯔꯦ ꯑꯗꯨ ꯍꯣꯔꯦꯟ ꯃꯥꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯄꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯈ꯭ꯔꯕ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯒꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯄꯥꯒꯗꯧꯕꯁꯤ ꯑꯩꯒꯤ ꯊꯧꯑꯣꯏꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯗꯦꯜꯂꯤꯒꯤ ꯔꯨꯇꯤꯟꯁꯦ ꯃꯁꯤ ꯑꯩ ꯁꯨꯝ ꯇꯧꯖꯔꯒ ꯆꯠꯆꯩꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯑꯗꯣ ꯌꯥꯝ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏ ꯑꯩ ꯉꯁꯤꯗꯤ ꯄꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯣꯏꯝꯁꯦ ꯑꯃꯨꯛ ꯄꯥꯅꯤ ꯈꯟꯕꯗ ꯄꯣꯏꯝ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯃꯊꯪ ꯌꯦꯡꯕꯤꯔꯛꯏ ꯅꯤꯖꯨ ꯑꯔꯥꯝꯕꯝ ꯂꯤꯁꯝ ꯀꯤꯔꯟ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯀꯣꯟꯊꯧꯖꯝ ꯕꯟꯇꯤ ꯄꯣꯠꯁꯪꯕꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯒ ꯏꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯤ ꯏꯃꯥꯗ ꯍꯦꯛꯇ ꯁꯤꯟꯅꯖꯔꯒꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯃꯆꯥ ꯅꯣꯚꯦꯜ ꯃꯊꯪ ꯄꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯥꯝꯅ ꯆꯥꯟꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯄꯣꯏꯝꯒꯤ ꯃꯍꯥꯎꯁꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯕ ꯄꯣꯏꯝꯒꯤ ꯂꯥꯏꯔꯤꯛ ꯈꯟꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯅꯟꯗꯤꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯏꯃꯥꯒꯤ ꯊꯥꯒꯠꯄꯤꯔꯛꯎ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯟꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯦꯁꯤꯅ ꯑꯌꯨꯛꯇ ꯑꯩꯅ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯂꯩꯔꯝꯃꯤ
ꯑꯗꯨꯅ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕꯅꯤ ꯑꯗꯨꯒ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯍꯧꯖꯤꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯗ ꯌꯦꯡꯕꯤꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯔꯥꯏꯇꯔ ꯑꯣꯊꯔ ꯄꯣꯏꯠ ꯃꯂꯌꯥ ꯃꯣꯏꯔꯥꯡꯊꯦꯝꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯦꯡꯕꯒꯤ ꯆꯪꯕꯤꯔꯛꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯁꯣ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯑꯩꯒꯤ ꯁꯥꯎꯟꯁꯤ ꯈꯤꯇꯪ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩꯅ ꯑꯥꯎꯠꯁꯥꯏꯠ ꯍꯥꯏꯗꯤ ꯕꯦꯛꯌꯥꯔꯗꯇ ꯑꯩꯅ ꯐꯝꯃꯨꯕꯗꯨꯗ ꯈꯤꯇꯪ ꯁꯥꯎꯟꯁꯤ ꯑꯩꯅ ꯐꯖꯕ ꯋꯥꯠꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯁꯥꯎꯟꯁꯤ ꯐꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯪꯉꯛꯑꯦ ꯑꯗꯨꯅ ꯏꯃꯥꯗ ꯁꯤꯟꯅꯖꯔꯒꯦ ꯏꯃꯥꯅ ꯃꯊꯪ ꯃꯊꯪ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯈꯥ ꯇꯥꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯂꯣꯏꯅꯅ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯉꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯅꯤꯡꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥ ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯅꯤ ꯑꯃ ꯌꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯑꯩ ꯎꯄꯥꯏ ꯑꯃ ꯂꯩꯇ꯭ꯔꯦ ꯏꯕꯦꯝꯃ ꯅꯪ ꯃꯂꯌꯥꯒꯤ ꯐꯣꯇꯣꯁꯤꯁꯨ ꯑꯗꯒꯤ ꯂꯥꯏꯔꯤꯛꯅꯆꯤꯡꯕ ꯂꯣꯏꯅ ꯅꯪꯒꯤ ꯅꯃꯧꯗ ꯊꯥꯕꯤꯈ꯭ꯔꯣꯅ ꯑꯩꯗꯣ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯖꯔꯦ ꯑꯗꯣ ꯃꯥꯅ ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯣꯏꯅꯃꯛ ꯊꯥꯕꯤꯔꯝꯕꯁꯤꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯃꯂꯌꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕ ꯁꯩꯔꯦꯡ ꯌꯥꯝꯈ꯭ꯔꯦ 70 ꯁꯩꯔꯦꯡꯅꯤ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯤ ꯂꯧꯈꯠꯄ ꯉꯝꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯈꯪꯒꯠꯆꯔꯤꯕꯁꯦ ꯑꯩ ꯈꯤꯇꯪ ꯃꯤꯌꯥꯝꯗ ꯎꯠꯆꯒꯦ ꯁꯩꯔꯦꯡꯁꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯌꯥꯝꯕꯅꯤꯅ ꯂꯣꯏꯅꯃꯛꯇꯤ ꯀꯩꯅꯣ ꯈꯔ ꯁꯦꯂꯦꯛꯁꯟ ꯑꯌꯥꯝꯕꯅ ꯁꯩꯔꯦꯡ ꯏꯕꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯑꯗꯨꯅ ꯑꯩꯅ ꯑꯅꯝꯕꯅ ꯑꯩꯅ ꯈꯤꯇꯪ ꯁꯦꯂꯦꯛ ꯇꯧꯖꯔꯤꯁꯦ ꯇꯥꯏꯕꯪ ꯃꯄꯨ ꯍꯥꯏꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯇꯥꯏꯕꯪ ꯃꯄꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯈꯣꯏꯔꯨꯝꯖꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯇꯥꯏꯕꯪ ꯃꯄꯨꯁꯦ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁꯩꯔꯦꯡꯁꯤꯗ ꯌꯥꯎꯔꯝꯕꯁꯦ ꯁꯤꯃꯇꯪ ꯈꯪꯒꯠꯆꯩ ꯑꯗꯨꯒ ꯃꯩꯇꯩ ꯆꯩꯔꯥꯎꯕꯁꯤꯗ ꯑꯩ ꯏꯁꯥꯃꯛꯅ ꯆꯩꯔꯥꯎꯕꯒꯤꯁꯤꯗ ꯌꯥꯝ ꯀꯨꯞꯊꯅ ꯃꯈꯥꯗ ꯂꯩꯔꯤꯕ ꯇꯤꯜꯂꯣꯟꯁꯤꯡꯁꯦ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟꯁꯤꯡꯁꯦ ꯈꯤꯇꯪꯗꯤ ꯈꯪꯕ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯝꯉꯥꯛꯄ ꯇꯨꯉꯥꯛꯄ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯠꯆꯕ ꯑꯍꯟ ꯑꯃ ꯑꯣꯏꯔꯛꯑꯕꯅꯤꯅ ꯆꯩꯔꯥꯎꯕꯒꯤ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯀꯨꯂꯆꯟꯗ꯭ꯔꯅ ꯑꯩꯈꯣꯏꯒꯤ ꯁꯦꯃꯤꯅꯥꯔ ꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯅ ꯑꯦꯝꯐꯤꯜ ꯇꯧꯔꯤꯉꯩꯗ ꯂꯥꯛꯄꯤꯕꯗ ꯑꯩꯍꯥꯛꯅ ꯀꯨꯞꯊꯅ ꯍꯪꯖꯩ ꯄꯥꯕꯨꯡ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯑꯍꯜ ꯑꯣꯏꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯃꯛꯇ ꯆꯠꯂꯁꯨ ꯉꯥ ꯊꯥꯎ ꯍꯥꯏꯒꯨꯝꯕ ꯑꯩꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯤ ꯅꯠꯇꯕ ꯉꯥ ꯊꯥꯕ ꯍꯥꯏꯁꯤꯗ ꯉꯥꯁꯤ ꯊꯥꯕꯗ ꯀꯔꯤꯝꯐꯥꯎ ꯍꯥꯏꯗꯅ ꯉꯥꯁꯦ ꯄꯨꯔꯒ ꯐꯖꯅ ꯀꯦꯠꯁꯜꯂꯒ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯠꯂꯒ ꯂꯥꯜꯇꯦꯟ ꯄꯥꯏꯔꯒ ꯖꯣꯝ ꯂꯥꯎꯅ ꯂꯪꯊꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯋꯥꯍꯩ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤꯁꯦ ꯍꯥꯏꯗꯅ ꯄꯥꯕꯨꯡ ꯀꯨꯂꯆꯟꯗ꯭ꯔꯁꯤꯅ ꯁꯦꯃꯤꯅꯥꯔꯒꯤꯗꯃꯛꯇ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯌꯥꯝꯅ ꯃꯃꯜ ꯆꯪꯅ ꯀꯧꯕꯤꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯗ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯇꯟꯇ꯭ꯔꯤꯛ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯍꯛꯂꯣꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯈꯔ ꯂꯧꯖꯍꯧꯕꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯕꯦꯝꯃ ꯃꯂꯌꯥꯒꯤ ꯏꯁꯩꯁꯤꯗ ꯃꯥꯒꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕꯁꯦ ꯁꯤꯗ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯆꯩꯔꯥꯎꯕꯁꯦ ꯀꯃꯥꯏꯅ ꯀꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟꯅꯅꯦ ꯈꯪꯕꯗ ꯋꯥꯔꯕꯁꯦ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯁꯩꯊꯥꯗꯅ ꯃꯥꯅ ꯌꯥꯝ ꯐꯖꯅ ꯀꯥꯏꯅ ꯍꯥꯏꯁꯦ ꯂꯝꯈꯨꯅꯨꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯄꯥꯏꯕ ꯑꯗꯨꯒ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯅꯥꯅ ꯑꯣꯟꯕꯅꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕꯅꯤ ꯀꯥꯏꯅ ꯂꯥꯡꯕꯟ ꯊꯥꯅ ꯂꯥꯛꯄꯗ ꯂꯪꯈꯨꯅꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯏꯔꯛꯄꯁꯦ ꯑꯗꯨ ꯂꯪꯈꯨꯅꯨꯁꯤ ꯍꯧꯖꯤꯛ ꯆꯥꯛꯇꯥꯗꯅ ꯈꯣꯠꯇꯅꯁꯨ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯪꯈꯨꯅꯨꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯁꯩꯔꯦꯡꯁꯤꯗ ꯃꯥꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯏꯕꯦꯝꯃꯅ ꯅꯩꯅꯕꯤꯕ ꯃꯁꯤ ꯑꯩꯅ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯖꯤꯟꯕꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯪꯈꯨꯅꯨꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯖꯗꯕ ꯎꯆꯦꯛ ꯑꯃꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯕꯗꯣ ꯂꯪꯈꯨꯅꯨꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯂꯣꯟꯁꯤ ꯌꯥꯎꯕꯅ ꯑꯩ ꯂꯪꯈꯨꯅꯨꯁꯤꯃꯒ ꯇꯥꯟꯊꯣꯛꯆꯒꯦ ꯑꯗꯒꯤ ꯑꯃꯅ ꯁꯉꯥꯏꯁꯦ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤꯅꯁꯨ ꯁꯉꯥꯏꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣ ꯁ꯭ꯌꯥꯝ ꯒꯧꯍꯥꯇꯤꯅꯁꯨ ꯁꯉꯥꯏꯒꯤ ꯃꯔꯝꯗ ꯌꯥꯝ ꯅꯨꯡꯁꯤꯅ ꯑꯦꯋꯥꯔꯗꯀꯕꯨ ꯐꯪꯈꯤꯕꯅꯤ ꯃꯍꯥꯛꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯉꯥꯏꯁꯤ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯑꯇꯩꯗ ꯐꯪꯗꯕ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯁꯥꯁꯦ ꯑꯩꯈꯣꯏ ꯏꯕꯦꯝꯃꯁꯤꯅ
ꯏꯔꯛꯄ ꯃꯇꯝꯗꯁꯨ ꯁꯉꯥꯏꯒꯤ ꯁꯩꯔꯦꯡ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯃꯁꯨ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯊꯝꯖꯅꯤꯡꯗꯅ ꯑꯩꯍꯥꯛ ꯁꯤꯃꯒꯁꯨ ꯄꯥꯊꯣꯛꯀꯦ ꯍꯥꯏꯅ ꯑꯩ ꯊꯧꯔꯥꯡꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛ ꯑꯍꯧꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃ ꯃꯜꯂꯌꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯏꯕꯤ ꯃꯜꯂꯌꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯃꯅꯤꯡꯒꯤ ꯂꯥꯏꯔꯤꯛꯀꯤ ꯃꯅꯤꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯑꯏꯕꯤ ꯃꯜꯂꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯆꯨꯔꯥꯃꯣꯍꯟ ꯁꯤꯡꯍ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯃꯙꯨꯃꯇꯤ ꯗꯦꯕꯤ ꯀꯥꯃꯔꯪ ꯃꯌꯥꯏ ꯂꯩꯀꯥꯏ ꯖꯤꯔꯤꯕꯥꯝ ꯀꯌꯥ ꯅꯨꯡꯁꯤꯈ꯭ꯔꯅꯣ ꯖꯤꯔꯤꯕꯥꯝꯗꯒꯤ ꯑꯗꯣ ꯃꯥꯅ ꯃꯅꯤꯄꯨꯔꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯎꯖꯩ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯩꯃꯛꯇꯅꯁꯨ ꯊꯣꯛꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯑꯩꯁꯦ ꯏꯆꯥꯁꯦ ꯑꯩꯈꯣꯏꯗꯁꯨ ꯂꯦꯡꯉꯛꯑꯝꯃꯦ ꯑꯗꯨꯒ ꯑꯅꯤꯔꯛ ꯎꯅꯖꯈ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯥꯅ ꯌꯥꯝ ꯗꯦꯗꯤꯀꯦꯠ ꯇꯧꯕ ꯃꯃꯥ ꯂꯩꯕꯥꯛꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯎꯖꯩ ꯑꯩꯒꯤ ꯃꯥꯅ ꯏꯔꯛꯏꯕ ꯃꯌꯥꯝꯁꯤꯅꯁꯨ ꯁꯥꯈꯤꯅꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯀꯨꯝꯖꯥ 1958 ꯃꯥꯔꯆꯀꯤ ꯇꯥꯡ 1ꯗ ꯄꯣꯛꯈꯤ ꯃꯍꯩꯒꯤ ꯊꯥꯛ ꯑꯥꯔꯠꯁ ꯒ꯭ꯔꯦꯖꯨꯑꯦꯠꯅꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯣꯏꯔꯝꯃꯤ ꯁꯝꯅꯔꯤꯕ ꯈꯣꯔꯤꯔꯣꯜꯒꯤ ꯂꯨꯞꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯖꯤꯔꯤꯕꯥꯝ ꯃꯅꯤꯄꯨꯔꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯁꯣꯁꯥꯏꯇꯤ ꯏꯟꯗꯤꯌꯥ ꯖꯤꯔꯤꯕꯥꯝ ꯌꯨꯅꯤꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯆꯦꯞꯇꯔ ꯏꯃꯥꯈꯣꯜ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝ ꯏꯃꯥꯈꯣꯜꯁꯤꯗꯅꯤ ꯏꯕꯥꯅꯤ ꯎꯅꯔꯤꯁꯦ ꯑꯋꯥꯡ ꯄꯣꯠꯁꯪꯕꯝꯁꯤꯗ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯄꯦꯇ꯭ꯔꯣꯏꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅꯤ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯤ ꯑꯃꯪꯕ ꯅꯣꯡꯂꯛꯇ 2018ꯇ ꯑꯃꯪꯕ ꯅꯣꯡꯂꯛꯇ ꯃꯩꯇꯩ ꯃꯌꯦꯛꯇꯁꯨ ꯑꯃꯨꯛ ꯐꯣꯡꯕ 2018ꯗ ꯚꯥꯔꯇꯤꯌꯥ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯅ ꯏꯪ ꯀꯨꯝꯖꯥ 2019ꯗ ꯗꯥꯛꯇꯔ B.R. ꯑꯝꯕꯦꯗꯀꯔ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯔꯦ ꯁꯤꯗ ꯃꯥꯒꯤ ꯑꯏꯕꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯂꯥꯟꯊꯣꯛꯆꯕ ꯂꯣꯏꯖꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯍꯥꯛꯅ ꯍꯧꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯁꯤꯗ ꯑꯏꯕꯤꯒꯤ ꯋꯥꯔꯣꯜ ꯌꯥꯎꯔꯤ ꯁꯤꯗ ꯑꯗꯣ ꯍꯥꯟꯅ ꯑꯩꯅ ꯁꯩꯔꯦꯡꯁꯤ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯥꯟꯊꯣꯛꯆꯒꯦ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯋꯥꯔꯣꯜ ꯇꯦꯟꯇꯛ ꯇꯧꯏ ꯁꯤꯃꯁꯨ ꯑꯩꯍꯥꯛ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗ ꯂꯥꯇꯝ ꯊꯥꯗꯨꯅ ꯆꯦꯟꯊꯔꯛꯄ ꯃꯉꯝ ꯁꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯏꯕꯤ ꯀꯨꯃꯥꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯜꯂꯌꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯑꯃꯅꯤ ꯂꯧꯖꯗꯨꯅ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯑꯏꯕꯤꯁꯦ ꯖꯤꯔꯤꯒꯤ ꯂꯝꯗꯝꯗꯒꯤ ꯑꯣꯏꯖꯔꯕꯁꯨ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯆꯪꯕ ꯊꯧꯃꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯈꯣꯔꯤꯔꯣꯜꯒꯤ ꯂꯝꯗꯁꯨ ꯑꯆꯧꯕ ꯆꯩꯐꯨ ꯑꯃ ꯄꯤꯗꯨꯅ ꯈꯣꯔꯤꯔꯣꯜꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕꯤ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯏ ꯑꯁꯤꯒꯨꯝꯂꯕ ꯑꯏꯕꯤ ꯀꯌꯥ ꯂꯨꯞꯁꯤꯗ ꯃꯁꯤꯡ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯅ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯅ ꯅꯣꯡꯃꯒꯤ ꯁꯥꯔꯦꯞ ꯀꯥꯡꯗꯣꯡ ꯐꯒꯠꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯦꯞꯇꯨꯅ ꯆꯠꯄꯒꯤ ꯃꯇꯥꯡꯗꯨ ꯌꯧꯈꯠꯂꯛꯂꯦ ꯀꯨꯃꯥꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯜꯂꯌꯥꯒꯤ ꯂꯥꯏꯔꯤꯛ ꯑꯄꯥꯕꯁꯤꯡꯗ ꯁꯤꯟꯅꯖꯔꯤ ꯑꯄꯥꯕꯁꯤꯡꯅ ꯂꯧꯕ ꯃꯍꯥꯎ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯔꯥꯏꯕꯛꯅꯤ ꯇꯧꯕꯇꯕꯨ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤꯗꯤ ꯊꯣꯡꯂꯒ ꯊꯤꯗꯣꯛꯄ ꯈꯛꯇꯅꯤ ꯃꯍꯥꯎ ꯇꯪꯂꯒ ꯈꯪꯕꯤꯒꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯔꯦꯡꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅ ꯑꯉꯧꯕ ꯇꯣꯡꯕ꯭ꯔꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯋꯥꯍꯩ 5-10ꯗꯪ ꯑꯩꯈꯣꯏꯒꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯁꯨꯃꯥꯏꯅ ꯑꯆꯧꯕ ꯊꯧ ꯄꯥꯏꯕꯤꯔꯤꯕꯤ ꯏꯕꯦꯝꯃꯒꯤ ꯈꯨꯏꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯍꯪꯒꯠꯆꯒꯦ ꯈꯣꯔꯤꯔꯣꯜ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤ ꯑꯁꯨꯝ ꯄꯥꯛꯊꯣꯔꯛꯏ ꯀꯨꯏꯅ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥꯁꯤꯡ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ ꯂꯝꯗꯝꯁꯤꯒꯤ ꯑꯏꯕꯤꯁꯤꯡꯒ ꯈꯪꯅꯔꯛꯄ ꯊꯦꯡꯅꯔꯛꯄ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯑꯏꯕꯤꯁꯤꯡꯒ ꯊꯦꯡꯅꯖꯔꯛꯄ ꯄꯨꯟꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯤ ꯃꯊꯪ ꯖꯤꯔꯤꯕꯥꯝꯒꯤ ꯑꯏꯕꯤ ꯑꯣꯖꯥ ꯃꯜꯂꯌꯥꯒ ꯊꯦꯡꯅꯔꯛꯏ ꯏꯪ ꯀꯨꯝꯖꯥ 2019ꯒꯤ ꯅꯣꯡꯃ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯌꯧꯔꯝꯗꯥꯏꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯊꯥꯖꯗꯅ ꯑꯣꯖꯥ ꯃꯜꯂꯌꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤ ꯅꯨꯃꯤꯠꯇꯨꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯅꯕꯗ ꯆꯍꯤꯗꯨꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯖꯔꯦ ꯗꯦꯜꯂꯤꯗ ꯑꯁꯨꯝ ꯅꯛꯁꯤꯟꯅꯈꯤ ꯑꯩꯒ ꯏꯪ ꯀꯨꯝꯖꯥ 2019
2018 Jungi tang 18 tadi aigi lairik aina mikap tholak pasida haiba lairik siga punna oja malayagi amang banong lagta haiba lairik tugi maitai mayaki lairik ka punna phongminaki ingkom jali 2018 January da Progressive Writers Association gi jiribam amadi Lakhipur gi khongchat amada wajana jiribam gi ai batsinga punduna chaung mateng pangbiki ꯑꯩꯈꯣꯏ ꯁꯨ ꯅꯨꯡꯗꯥꯡꯗ ꯑꯣꯛꯄꯤꯔꯝꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯁꯤꯟꯕꯤꯔꯝꯈꯤ ꯅꯣꯡꯉꯥꯜꯂꯒ ꯑꯁꯥꯝꯒꯤ ꯂꯈꯤꯄꯨꯔꯗ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯏꯕꯁꯤꯡꯒ ꯄꯨꯟꯅ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃꯁꯨ ꯇꯣꯟꯁꯤꯟꯖꯔꯤꯕꯅꯤ ꯍꯟꯗꯛꯀꯤ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯅꯪꯒꯤ ꯆꯤꯝꯕꯥꯟꯒꯤ ꯃꯆꯨꯅ ꯍꯥꯏꯕ ꯑꯁꯦ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯈꯥꯗ ꯐꯣꯡꯕ ꯑꯁꯦ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯍꯥꯟꯅ ꯄꯥꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗ ꯐꯖꯔꯕ ꯁꯩꯔꯦꯡ ꯀꯌꯥ ꯑꯃ ꯊꯦꯡꯅꯖꯩ ꯑꯣꯖꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯁꯩꯊꯥꯕ ꯁꯩꯔꯦꯡꯒꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤꯕ COVID-19ꯒꯤ ꯁꯩꯔꯦꯡꯁꯨ ꯌꯥꯎꯔꯤ ꯑꯣꯖꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯇꯝ ꯁꯥꯡꯅ ꯈꯣꯔꯤꯔꯣꯜꯒꯤ ꯄꯨꯀꯩꯗ ꯑꯅꯧꯕ ꯈꯨꯗꯣꯜ ꯀꯌꯥ ꯇꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯁꯨꯝꯅ ꯌꯥꯝ ꯐꯖꯅ ꯇꯦꯟꯇꯛꯅ ꯁꯩꯊꯥꯕꯤꯔꯤ ꯂꯣꯏꯖꯔꯕ ꯃꯇꯨꯡꯁꯤꯗ ꯑꯏꯕꯤꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯃꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯥꯟꯊꯣꯛꯆꯒꯅꯤ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯗ꯭ꯔꯤꯉꯩꯗꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯏꯕꯗꯤ ꯍꯧꯔꯛꯏ ꯁ꯭ꯀꯨꯜ ꯃꯇꯝꯗ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯇ ꯁꯩꯔꯦꯡ ꯇꯥꯛꯄꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯛꯏ ꯏꯕ ꯄꯥꯕ ꯍꯩꯔꯛꯄꯗꯒꯤ ꯑꯐꯪꯕ ꯆꯦꯖꯦꯠꯇ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯈꯤꯕ ꯏꯍꯨꯜꯁꯤꯡ ꯏꯁꯤꯟꯗꯨꯅ ꯊꯝꯕ ꯍꯧꯔꯛꯈꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯐꯣꯡꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯃꯗꯤ ꯃꯇꯝꯗꯨꯗ ꯂꯩꯈꯤꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯐꯣꯡꯅꯤꯡꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤꯕꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯅꯅꯤ ꯖꯤꯔꯤꯕꯥꯝꯗ ꯄꯥꯡꯊꯣꯛꯄ ꯃꯔꯩꯕꯥꯛ ꯅꯤꯡꯕꯒꯤ ꯁꯩꯔꯦꯡ ꯊꯤꯕ ꯆꯥꯡꯗꯝꯅꯕꯗ ꯑꯩꯅ ꯏꯖꯕ ꯁꯩꯔꯦꯡꯁꯤꯡ ꯑꯉꯥꯡꯁꯤꯡꯅ ꯊꯤꯕꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯔꯛꯄꯗ ꯋꯥꯈꯜꯗ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯑꯃ ꯂꯥꯛꯄ ꯍꯧꯈꯤ ꯃꯇꯨꯡꯗ ꯑꯩꯅ ꯏꯖꯕ ꯁꯩꯔꯦꯡꯁꯤꯡ ꯃꯥꯡꯍꯟꯗꯅ ꯊꯝꯕ ꯍꯧꯔꯛꯈꯤ ꯑꯩꯅ ꯏꯖꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯕꯨ ꯁꯩꯔꯦꯡ ꯑꯣꯏꯔꯤꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯀꯤꯖꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯖꯤꯔꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯏꯕꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯩꯒꯤ ꯏꯈꯧ ꯂꯥꯡꯕ ꯄꯨꯛꯅꯤꯡꯅ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯍꯩꯇ ꯏꯖꯈꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯖꯗꯨꯅ ꯑꯃꯪꯕ ꯅꯣꯡꯂꯛꯇ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯗ ꯐꯣꯡꯗꯣꯛꯆꯈꯤ ꯁꯩꯔꯦꯡꯕꯨ ꯄꯥꯝꯖꯔꯨꯕꯅ ꯏꯖꯕꯅꯤ ꯐꯖꯕꯗꯤ ꯑꯣꯏꯔꯤꯔꯣꯏ ꯈꯪꯖꯩ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯡꯂꯨꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯐꯪꯂꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯣꯡꯂꯝꯗ꯭ꯔꯕꯗꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯗꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯈꯤꯔꯝꯕꯁꯨ ꯌꯥꯏ ꯇꯁꯦꯡꯅ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯈꯣꯔꯤꯔꯣꯜꯒꯤ ꯂꯩꯀꯣꯜ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯊꯣꯔꯛꯂꯤ ꯑꯩꯒꯤ ꯁꯩꯔꯦꯡ ꯏꯕꯒꯤ ꯈꯣꯡꯆꯠꯇ ꯃꯇꯝ ꯄꯨꯝꯕꯗ ꯇꯦꯡꯕꯥꯡ ꯄꯤꯔꯤꯕ ꯃꯤꯁꯛ ꯑꯃꯗꯤ ꯁꯔꯠ ꯊꯣꯛꯆꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯖꯤꯔꯤꯕꯥꯝꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯏꯕꯁꯤꯡꯒꯤ ꯂꯛꯇꯒꯤ ꯁꯛꯈꯪꯅꯖꯈꯤꯕ ꯑꯏꯕꯗꯤ ꯗꯥꯛꯇꯔ ꯂꯟꯆꯦꯟꯕ ꯃꯩꯇꯩ R.K. ꯒꯨꯅꯆꯟꯗ꯭ꯔ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯅꯣꯡꯃ ꯂꯅꯥꯏ ꯊꯕꯛ ꯑꯃꯒꯤ ꯏꯝꯐꯥꯜꯗ ꯊꯨꯡꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯔꯨꯞ ꯅꯤꯔꯃꯂꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯍꯌꯦꯡꯗꯤ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜꯅꯤ ꯍꯤꯟꯗꯤ ꯄꯔꯤꯁꯠ ꯍꯣꯜꯗ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯌꯥꯎꯔꯨꯁꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯁꯩꯗꯤꯟꯅꯕ ꯑꯗꯨ ꯌꯥꯎꯖꯅꯤꯡꯕꯗꯒꯤ ꯑꯩꯅ ꯅꯨꯡꯗꯥꯡ ꯑꯗꯨꯃꯛꯇꯨꯗ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯩꯔꯦꯡ ꯑꯃ ꯏꯗꯨꯅ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯗꯨ ꯌꯥꯎꯈꯤ ꯑꯁꯨꯝꯅ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕ ꯑꯗꯨ ꯌꯥꯎꯔꯨꯕꯗꯒꯤꯗꯤ ꯑꯏꯕꯤ ꯀꯌꯥ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ ꯉꯁꯤꯁꯨ ꯃꯦꯔꯥꯒꯤ ꯊꯥꯅꯤꯜ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯅꯤꯔꯃꯂꯥꯒꯤ ꯁꯤꯡꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯜꯂꯕꯅꯤ ꯏꯪ ꯀꯨꯝꯖꯥ 2018ꯒꯤ ꯖꯨꯟ 18ꯗ ꯑꯩꯒꯤ ꯍꯥꯟꯅ ꯕꯪꯒꯥꯂꯤ ꯃꯌꯦꯛꯇ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛ ꯑꯃꯪꯕ ꯅꯣꯡꯂꯛꯇ ꯃꯩꯇꯩ ꯃꯌꯦꯛꯇ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯁꯤꯗ ꯀꯧꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯃꯒ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯐꯣꯡꯃꯤꯟꯅꯈꯤ ꯃꯊꯪ ꯊꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯀꯦ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ
कोरोना लाइचत लाकपदगी लॉकडाउन नचिंबा तौसिनखिदुना अैगी निंगजबा अदु कायखि हौजिक्ति लाइना लाइचत असिदगी खरा साफरक्लबा मतम असिदा अैगी अनिसुबा सैरेंग लाइरी नंगी सिंबानगी मचुना हाइबा असे नंबा हौखिबनी लाइरिक असिगी मयेक सागतपा अमदि असोय अंगाम यंगसेनबिबा इपवा सकलबा सरत थोकसोम अमदि अैगी इसे प्रभावतीना सैरेंगी नाटपु वही वाता सेबीदुना यामना मतेंग पांगबिखि लोइनना अैगी इसे अमदि ओजा अनिबु थमोय सेंगना तौविमल खंगबा उच्चरी लोइनना लाइक फोंबगी थौदांग लौबिरिबा प्रोग्रेसिव राइटर्स एसोसिएशन की थौबुरोय सिंगबुसु हन्ना हन्ना थागतजरी लाइक असिबु मतम चाना पुथोंनबा होन्नबदा अचौबा थौदांग लौबिखिबा इपाक ऑफसेट प्रेस की प्रोपाइटर राकेश नाउरेमबु हाइनिंगाय लैतना थागतजरी महाव याउदरबसु फौरकलिबा वाखलगी इफुट असे कंहनिंगदबदगी इरमसे थादोकचबनी ममुन फाद्रिबा उहेगी महाव तंगबीबगुम लैनमदी याउद्रिबा पोमसादनरिबा लैरांगों खरिरोलगी लेकोल दलैसात तमहनबियु लाइक असिगी असोय अंगाम तापिरकपा हराउन लौसिनजगनी अदोंगी अैबी मलयासिंगको हाइजरिसे अदुना हौजि माकी सैरेंगसे अै लौखटपा हौजरगे अहानबा मक्तदा असागी ताइबंग मपुसे मा अखोय पुनमक खोरमिनबगी मवोंगदा अै सिमतंग हाना लंथोकसगे लैरिबरा नंगबु तसेंगना थीरी अमंबलक्ता कौदुना नगना लैबना थीबा खंगद्रबदा कोइना चतुना लापना थीरिबा कौरबदी सेंगलबा थमोइना कुमलक्कनी सोइदन लैरबदी नंगना लोटलिबरा नंगबु थाजबगी मरुमदा मांखिबना थाजबना मांखिबरा नंगसु पुंसी लानफमदी कुंगलबा लेप्तना नंगी चांगेंगना लाइबकी मईबु येकलिबरा पुनमक मपुना उरी पुनबसु नंग खेनबा लैतना अचौ पिसक नंगना सेंबा ताइबंगनी अचचता फफता नहाकनी पुनमक पुंगनिंग सिदी लमजिंगबियु नंगना अचुंबा लंबीदुदा ओइजगे मदुना अैगी थौना नंगना सेंबा ताइबंगदा मायोकना बा अैगी पुंसीगी लानफम सिदा लोइजरे ताइबंग मपुगी सैरे अदुगा मथंगी सैरेंग सिदी अैखोयगी ताइबंग मपुना मियोइबा पुनमक मागी सेंट्रल आइडिया से कैसु यामना लुबा नते अैखोय मियोइबसी मियोइबना निंगिसी ईश्वरनी ईश्वरना सेंबनी ईश्वरगी मफमदा मु हनगदबनी अदुना अैखोयना ताइबंग मपुबु खुरमजगदबनी हाइबगी आइडिया दुनी अैखोयगी अैबी ना पिबिरिसे मैतै चराउबसिदनी याम फजना माना चैराउबसिगी मरमदा तेंतक तौना फोंदोई मैतै चराउबसे अैखोय हुजिक मणिपुरदा मैतै चराउबा हाइना अमा अैखोयगी नोंमा पानबगी सिनी लिक ꯂꯝꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯅꯧꯕ ꯆꯍꯤꯅꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯁꯤꯟꯊꯥꯅꯤ ꯅꯨꯃꯤꯠꯁꯤꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛ ꯏꯀꯣꯛ ꯏꯔꯨ ꯆꯦꯡꯍꯤꯂꯨ ꯃꯇꯝꯗꯨꯗ ꯆꯦꯡꯍꯤꯁꯦ ꯍꯧꯖꯤꯛꯁꯨ ꯂꯨꯅꯕꯗꯤ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯤ ꯄꯪꯎ ꯎꯗ꯭ꯔꯦ ꯆꯦꯡꯍꯤ ꯍꯥꯏꯁꯦ ꯆꯦꯡꯒꯤ ꯃꯍꯤꯗꯣ ꯑꯩꯈꯣꯏꯅ ꯆꯦꯡ ꯑꯗꯨꯕꯨ ꯆꯦꯡꯍꯤ ꯀꯧꯏ ꯆꯦꯡꯒꯤ ꯃꯍꯤꯗꯨꯕꯨ ꯑꯗꯨꯕꯨ ꯏꯔꯨ ꯏꯁꯦꯡ ꯂꯣꯏꯔꯒ ꯐꯤꯁꯦꯡ ꯁꯦꯠ ꯏꯟꯅ ꯑꯩꯗꯤ ꯆꯩꯔꯥꯎ ꯅꯨꯃꯤꯠꯇꯨꯗ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛ ꯑꯩꯈꯣꯏ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏꯅ ꯈꯤꯛꯇꯣꯛ ꯆꯥꯝꯊꯣꯛꯏ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯈꯨꯕꯝꯕꯨ ꯑꯅꯧꯕ ꯆꯔꯩꯅ ꯐꯤꯖꯣꯜ ꯍꯣꯡ ꯍꯥꯏꯗꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕ ꯏꯁꯥ ꯏꯐꯨ ꯁꯤꯟꯕ ꯁꯤ ꯄꯨꯝꯅꯃꯛꯇꯨꯕꯨꯅꯤ ꯃꯥꯅ ꯁꯨꯞꯆꯜꯂꯒ ꯁꯩꯔꯦꯡꯒꯤ ꯊꯣꯡꯗ ꯍꯥꯏꯔꯤꯁꯦ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯡꯕꯤ ꯆꯦꯡꯕꯥ ꯆꯦꯡꯃꯥꯏ ꯊꯟꯅ ꯍꯥꯏꯗꯤ ꯁꯤꯗꯥ ꯀꯠꯄꯗꯣ ꯑꯩꯈꯣꯏꯅ ꯁꯤꯗꯥ ꯀꯠꯄ ꯍꯥꯏꯅ ꯈꯪꯅꯕꯗꯣ ꯑꯅꯧ ꯑꯄꯦꯟ ꯄꯣꯠꯂꯝ ꯁꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯩꯃꯟ ꯀꯠꯅ ꯀꯨꯁꯨꯝ ꯂꯩ ꯀꯣꯝꯕꯤꯔꯩ ꯍꯩꯔꯤ ꯍꯩꯄꯠ ꯂꯩꯍꯥꯞꯅ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯂꯩꯔꯤ ꯑꯩꯒꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯀꯠꯄ ꯈꯨꯔꯨꯝꯖꯩ ꯃꯄꯨꯕꯨ ꯅꯣꯡꯂꯨꯛꯅ
เชนไอเชนหุตัมไอดีภาษาคัจฉาบดูไม่รีไม่ราเมกรุปกัตุนาไอคุยมาตั้มดูดาเมกรุปชีไอคุยดุกกัดไปแต่น้องจิตีกันอากาศบัติสินะลอยนัดเชนเกรมาตั้มดูดาดีติกิทาระกันดาไอคุยเมกรุปกีมันนำสินะตัวอันบ่าไอคุยอิชวนนักเหกโลกดูมันบ่าดูมาเมกรุปตัวಅದು ಹುಜಿ ಮೇಕು ಲೈ ಬದಿ ಲೈ ಅಯಾಂಬನ ಸಂಬ ಪಾಮ್ನ ಬದಗಿ ಅಖೋಗಿ ಕೈನೋ ಅಖೋಗಿ ಸ್ಟಿಕ್ ಟು ಒಯ್ನ ಕಟ್ನಬ ಒಯ್ನ ತವಿ ಯೈ ಫನುಂಗೈ ಥೌನಿ ಜೈ ಅದಿ ಬುಂಗೋಗಿ ಮಫಮ್ದ ಪುನ್ಸಿ ಸೆಂಜೆಲ್ ಸುಮನಿ ಜೈ ಅದಿ ಅಖೋಯಿ ಪುನ್ಸಿ ಜಗೆ ನುಂಸಾಂಗ್ ಜಗೆ ಕಾಯ್ನ ಹಾಯ್ಜಬದು ಅಕಟ್ ಪೊಟ್ಲಂ ಖಿಬಿಕು ಜರಾ ಮಥೇಲ್ ಲಾಂಗ್ದುನ ಮಥೇಲ್ ಚೂನಾ ಸಾಗ್ಲುಕ್ ಶೆಮ್กว่าต่างกะอากาศเช่นกะลุยนานาไม่ราเมกรุปให้รังไหลรังยาวนะก็ใช้อินโคลวางมาดะอินโคลวางมาให้ดีเกียรติให้ดีคนทงกีวางมาดูละสุดามาขาดพิจารณาเช่นนี้ไอ้เนี่ยมัน important ไว้ในโลกจริตลามาบัตุมาบัลลัมเชนบัตุเชนบะลามาบัตุมาบัลลัมเชนบัตุเชนบะฮานาชิบะนุกบจอกชิมาหับเสลักปัจจินียัง important ไว้เช่Hana siba nukok jaw ko na siba layet pinu kumsi kumja asida apanungai pibiyu na pari namong kibiki mahut mareng sinduna thaudu nungdum asida phatamiyeng kibiktu nung asida yengbiyu asi kibik haiduna nung na usin tawbaduni asi kibik haiduna kuramjai charaw banumita ikogi chahi dumagi maonda thongni jabado yamna discipline gi mawongni sida maitai charaw bagi loijare aduga mathanggi saireng sina langkhunu ase akoina yamna akoigi hiangai kainoda akoigi langban gi tarpon sida yamna pairak pase masi akoigi leigidraba ipai puna onbane na akoina magi seng hawai thadupado yam nungsiba langkhunu ayuk khuding anganba awangi haino pambi sida karigumbadana khagi pambi sida hang laba upai thakta tong laduna makhau pongna khongli he langkhunu kanadabu tengthariba kariwabu hainingliba nangna nakhau pongna khongbadi singamdana ton khilamandi laiwoi khraba palem imagi thawai duna olaklibra na khoibu nangna chitha khongbadi mitambal oiraba ngasigi mirolbu tathi duna chairibra na khoina mitambaledi akhoi singam nangamdana sigraba akhoi aranba thabak chathaba kangbu dubuni mithibong mitambal kaina harise ado mirol do tathi duna chairibra na khoina khongni nanna thambi khraba chumbasing aidi achumbabu makhada namchan gibado lanjadraba atonba punchi kayagi thawai mirelani na hapu manala kunudu hangiba natraga tamthina sarak tambi khraba singam nangamdana sikraba ise isal singi thawai mirelane aidi seisda artha yamna leigre mana ai bina aidi kabina phongdok pirise tathina sarak tambi khraba nupi singsida sarak tamaga sikraba kudamoin haibda koi manipurgi imagi tambak sida mayam ama leihidre singam nangamdana sikraba isal ise singi thawai mirelane aidi haiba langkunudo moi thawai na mol wala irasini tengtha na oi kaplibara nangi sur karba tengtha kolse langtak na haliba aibu singda chakliba lamaigi mairina tamdan nili khangamdaba maisana khonglibara uraga mipaina uramgani nangi soidana tala pamen achobado yomsin khibaduna utangbi singna kangsillaktuna sigang naraklaba pambido uraga khonglibara tanik na nang na puningi na pau tamlibara taibang mapok tapok laba idi khangam dare kari na pau buche liba kari wabu haining liba idi maga igal wondi phongna dabani na mana mioi bada onchal lakanda khongi bado aibina hangba nang na khongba taraga nangi na to uraga leta phong khangdana puning se sida langkhunu sigi yamna anxiety magi do mana wahina express tawraga akoigi laikhidraba thwai mayam che mana karambano olino haibado adugi wahangduni mana langkhunu sida mana piriba paujel che
ꯑꯗꯒꯤꯗꯤ ꯑꯃꯅ ꯑꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯃꯈꯛꯁꯨ ꯏꯔꯝꯃꯦ ꯁꯤꯃꯁꯨ ꯑꯩ ꯂꯥꯟꯊꯣꯛꯆꯔꯝꯒꯦ ꯅꯤꯉꯣꯜ ꯗꯈꯤꯅꯥ ꯍꯥꯏ ꯅꯤꯉꯣꯜ ꯗꯈꯤꯅꯥ ꯍꯥꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕꯅꯤ ꯍꯤꯌꯥꯡꯒꯩ ꯆꯥꯛꯀꯧꯕ ꯍꯤꯌꯥꯡꯒꯩꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯦ ꯂꯛꯁꯃꯤ ꯄꯨꯖꯥꯅꯦ ꯀꯕꯨꯙꯝ ꯄꯨꯖꯥꯅꯦ ꯃꯣꯏ ꯑꯍꯨꯝꯁꯤ ꯊꯪꯅꯕꯅꯤ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯇꯤꯜꯂꯨꯕ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯍꯧꯅꯁꯥ ꯀꯨꯝꯖꯥ ꯑꯃ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯁꯤꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯅ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯉꯥꯏꯖꯔꯛꯄꯗꯣ ꯋꯥꯔꯧꯖꯔꯣꯏ ꯀꯅꯥꯗ ꯑꯋꯥꯠꯄꯒꯤ ꯉꯥꯇꯣꯟ ꯉꯥꯅꯞ ꯄꯦꯡꯕꯥ ꯁꯔꯦꯡ ꯌꯥꯝ ꯍꯥꯎꯔꯕ ꯉꯁꯤ ꯎꯈꯤꯗ꯭ꯔꯕ ꯉꯥ ꯑꯅꯝꯕꯅꯤ ꯆꯝꯊꯣꯡ ꯆꯝꯐꯨꯠꯇꯅ ꯄꯦꯟꯖꯒꯦ ꯍꯥꯎꯏ ꯍꯥꯎꯇꯦꯁꯨ ꯋꯥꯀꯠꯆꯔꯣꯏ ꯁꯤꯅ ꯀꯩꯅꯣꯒꯤ ꯑꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯗꯣ ꯁꯅꯥ ꯐꯤꯒꯦꯁꯨ ꯇꯝꯕꯤꯅꯨ ꯄꯥꯝꯗꯦ ꯁꯅꯥꯒꯤ ꯂꯤꯐꯥꯡꯁꯨ ꯄꯤꯕꯤꯅꯨ ꯖꯤꯞꯀꯥ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯥꯝꯖꯗꯦ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯆꯝꯂꯕ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯇꯪ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯕꯨꯅꯤ ꯃꯥꯅ ꯁꯤꯗ ꯊꯝꯃꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯅꯨꯡꯁꯤꯕ ꯋꯥꯈꯜꯕꯨꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯦꯇꯔꯤꯌꯦꯂꯤꯁꯇꯤꯛ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯗꯈꯤꯅꯥ ꯍꯤꯗꯥꯟꯅꯔꯛꯄ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯥꯅ ꯁꯤꯝꯕꯣꯂꯤꯀꯦꯜꯂꯤ ꯎꯠꯂꯀꯥꯟꯗ ꯄꯤꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯅꯤꯉꯣꯜ ꯗꯈꯤꯅꯥ ꯍꯥꯏꯁꯦ ꯍꯥꯞꯄꯤꯌꯨ ꯐꯤꯒꯥꯎ ꯊꯟꯅ ꯃꯤꯅꯨꯡꯁꯤ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯀꯟꯖꯅꯕ ꯏꯖꯠ ꯑꯃꯁꯨꯡ ꯊꯋꯥꯏꯕꯨ ꯂꯃꯥꯡꯅ ꯈꯤꯖꯅꯕ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯅꯤꯖꯔꯤ ꯈꯨꯠꯁꯥ ꯇꯔꯥ ꯂꯣꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯨꯗꯤꯡꯗ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ ꯑꯩꯗꯤ ꯕꯣꯔ ꯂꯧꯖꯕ ꯑꯗꯨꯒ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯗꯣ ꯑꯣꯏꯕꯤꯌꯨ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯇ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯈꯨꯗꯤꯡꯁꯨ ꯄꯤꯖꯔꯝꯒꯦ ꯃꯪꯒꯣꯜ ꯑꯁꯤꯔꯕꯥꯗ ꯀꯨꯃꯣꯟ ꯈꯨꯗꯤꯡ ꯂꯥꯛꯄꯗ ꯆꯔꯥ ꯆꯤꯟꯗꯝꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅ ꯑꯅ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯒꯤ ꯅꯤꯉꯣꯜꯒꯤ ꯗꯈꯤꯅꯥꯁꯤꯗ ꯌꯥꯝ ꯐꯖꯅ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯕ ꯅꯤꯉꯣꯜꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯈꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯀꯔꯤꯝꯇ ꯑꯩꯈꯣꯏ ꯗꯈꯤꯅꯥꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯗꯒꯤ ꯃꯄꯥ ꯃꯃꯥꯁꯤꯡꯁꯦ ꯃꯊꯥ ꯁꯥꯔꯣꯏꯗꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯗꯈꯤꯅꯥꯗꯨꯅꯤ ꯃꯥꯅ ꯑꯏꯕꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯩꯔꯦꯡꯁꯤꯡꯁꯤ ꯈꯤꯇꯪ ꯂꯥꯟꯊꯣꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯩꯔꯦꯡ ꯂꯥꯟꯊꯣꯛꯄꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥꯅ ꯉꯁꯤ ꯁꯩꯔꯦꯡ ꯂꯧꯈꯠꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯂꯌꯥ ꯃꯣꯏꯔꯥꯡꯊꯦꯝꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯃꯥꯒꯤꯗꯃꯛꯇ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯊꯥꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯣꯏꯝ ꯕꯨꯛ ꯑꯃꯗꯤ ꯄꯣꯏꯝꯁꯤꯡꯁꯤ ꯏꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯁꯨꯛ ꯐꯖꯔꯕ ꯊꯃꯣꯏꯒꯤ ꯋꯥꯔꯗꯁꯤꯡꯁꯤ ꯁꯦꯌꯔ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯄꯣꯏꯠ ꯃꯣꯏꯔꯥꯡꯊꯦꯝ ꯃꯂꯌꯥꯕꯨ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯩ ꯐꯣꯇꯣꯁꯦ ꯑꯝꯇꯪ ꯖꯨꯝ ꯑꯥꯎꯠ ꯇꯧꯖꯔꯛꯀꯦ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯑꯃꯇꯪ ꯊꯥꯕꯤꯔꯛꯎ ꯑꯩꯈꯣꯏ ꯄꯣꯏꯠꯀꯤꯗꯃꯛꯇ ꯅꯪꯒꯤ ꯆꯤꯟꯕꯥꯟꯒꯤ ꯃꯆꯨꯅ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯀꯂꯦꯛꯁꯟ ꯑꯣꯐ ꯄꯣꯏꯝꯅꯤ ꯉꯁꯤ ꯏꯃꯥꯅ ꯄꯣꯏꯝ ꯈꯔ ꯈꯟꯒꯠꯄꯤꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯃꯣꯏꯔꯥꯡꯊꯦꯝ ꯃꯂꯌꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯥꯁꯤ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕꯤꯔꯤ ꯂꯚ ꯑꯦꯟ ꯂꯥꯏꯛ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯁꯨ ꯏꯃꯥꯗ ꯌꯧꯍꯟꯕꯤꯔꯛꯄ ꯑꯗꯨꯒ ꯐꯣꯇꯣꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯄ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯦꯁꯤ ꯍꯥꯏꯅ ꯀꯧꯖꯕ ꯔꯥꯖꯀꯨꯃꯥꯔꯤ ꯅꯤꯔꯃꯂꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯗ ꯏꯃꯥꯗ ꯁꯤꯟꯅꯕ ꯅꯨꯃꯤꯠꯇ ꯅꯝꯕ ꯐꯣꯇꯣ ꯑꯁꯤ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯀꯃꯦꯟ ꯈꯤꯇꯪ ꯂꯧꯈꯠꯆꯒꯦ
ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯅ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯌꯦꯡꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯃꯥꯅ ꯂꯥꯏꯔꯤꯛꯁꯤ ꯑꯅꯧ ꯑꯅꯧꯕ ꯈꯟꯒꯠꯄꯤꯔꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯇꯥꯛꯄꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯪꯒꯣꯟ ꯂꯩꯕ ꯊꯕꯛꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯉꯁꯤꯗꯤ ꯑꯩꯁꯦ ꯃꯄꯥꯟꯗ ꯂꯩꯕꯒꯤ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤꯁꯨ ꯈꯔ ꯒ꯭ꯂꯤꯌꯔꯤꯡ ꯆꯠꯂꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯃꯦꯟꯠꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯖꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤ ꯄꯥꯖꯔꯛꯀꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯅꯧꯕ ꯅꯍꯥ ꯌꯨꯠꯅ ꯏꯕꯤꯔꯛꯏ ꯌꯥꯝ ꯀꯟꯅ ꯄꯥꯔꯤ ꯑꯗꯒꯤ ꯑꯌꯥꯝꯕꯅ ꯃꯣꯏꯁꯤ ꯄꯩꯈꯥꯒ ꯇꯧꯔꯝꯗꯥꯏꯗ ꯌꯦꯡꯈꯠꯄ ꯃꯥꯜꯂꯤ ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦ ꯑꯗꯣ ꯑꯩ ꯕꯣꯕꯣꯛꯀꯤꯁꯤ ꯄꯥꯔꯤ ꯀꯥꯏꯅ ꯀꯃꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯀꯃꯦꯟ ꯊꯦꯡꯅꯖꯩ ꯑꯩ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯄꯣꯏꯝꯁꯤ ꯏꯃꯥꯅ ꯂꯧꯈꯠꯈꯤꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯇꯥꯏꯕꯪ ꯃꯄꯨ ꯀꯣ ꯑꯗꯒꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯃꯁꯤ ꯄꯥꯕꯤꯈ꯭ꯔꯦ ꯂꯝ ꯈꯨꯅꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯥꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯔꯛꯇ ꯄ꯭ꯂꯥꯟ ꯇꯧꯗꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒꯤ ꯃꯔꯝꯗ ꯏꯕ ꯑꯃꯨꯛ ꯄꯥꯕꯤꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯏꯟꯇ꯭ꯔꯗꯛꯁꯟꯗ ꯉꯥ ꯊꯥꯕꯒꯤ ꯍꯥꯏꯅ ꯄꯟꯕꯤꯈꯤꯕꯗꯨ ꯒꯤꯇꯥꯕꯂꯤ ꯗꯦꯕꯤꯅ ꯉꯥ ꯊꯥꯕ ꯁꯤ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏ ꯑꯩ ꯑꯗꯨꯝ ꯈꯨꯗꯛꯇ ꯈꯨꯝꯖꯔꯒꯦ ꯎꯝ ꯉꯥ ꯊꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕ ꯂꯨꯍꯣꯡꯕꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯖꯟꯗꯗꯅ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯂꯨꯍꯣꯡꯕꯗꯤ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯃꯥꯟꯕ ꯑꯗꯨꯒ ꯆꯠꯅꯕꯤꯗꯨꯗꯤ ꯉꯥ ꯊꯥꯗꯕꯗꯤ ꯂꯩꯇꯦ ꯉꯥ ꯊꯥꯗꯕ ꯁꯥꯒꯩꯁꯨ ꯂꯩ ꯉꯥ ꯊꯥꯕ ꯍꯥꯏꯁꯦ ꯀꯩꯅꯣꯕꯨ ꯑꯩꯈꯣꯏꯒꯤ ꯉꯃꯨꯅ ꯃꯤꯇꯝꯕ ꯍꯥꯏꯁꯦ ꯃꯤꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯀꯩꯅꯣꯁꯦ ꯎꯁꯤꯟꯕ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯗꯣꯁꯥ ꯐꯠꯂꯛꯇ꯭ꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯕ ꯑꯋꯥ ꯑꯅꯥ ꯀꯩꯀꯥꯁꯦ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯑꯗꯨꯒ ꯃꯥ ꯁꯤꯗꯧ ꯅꯠꯇꯦ ꯃꯥꯅ ꯄꯨꯕ ꯉꯝꯕ ꯃꯥꯅ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯎꯁꯤꯟꯅꯩꯅ ꯉꯁꯥꯏ ꯅꯨꯡꯒ ꯄꯟꯈꯤꯕꯗꯣ ꯀꯕꯤꯒꯤ ꯃꯇꯥꯡ ꯑꯃꯗ ꯅꯨꯡꯒ ꯄꯟꯈꯤꯕꯗꯣ ꯅꯨꯡꯅꯁꯨ ꯎꯁꯤꯟ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯏ ꯄꯥꯅꯁꯨ ꯇꯧꯏ ꯑꯗꯨꯒ ꯉꯃꯨꯁꯦ ꯍꯧꯖꯤꯛꯇꯤ ꯉꯃꯨꯅ ꯎꯁꯤꯟ ꯇꯧꯕꯁꯤ ꯉꯃꯨꯁꯦ ꯌꯥꯝ ꯇꯥꯡꯉꯦꯀꯣ ꯑꯗꯨ ꯐꯪꯕꯗꯤ ꯌꯥꯎꯏ ꯑꯗꯨꯒ ꯃꯩꯇꯩ ꯉꯃꯨꯅꯦ ꯑꯩꯈꯣꯏꯒꯤ ꯎꯁꯤꯟ ꯇꯧꯔꯤꯁꯦ ꯑꯗꯨ ꯂꯨꯍꯣꯡꯕꯒꯤ ꯉꯥ ꯊꯥꯕꯗꯤꯅꯦ ꯂꯨꯍꯣꯡꯕ ꯖꯇ꯭ꯔꯥ ꯄꯨꯕ ꯑꯗꯨ ꯑꯗꯥ ꯑꯩꯅ ꯁꯣꯃꯦꯅꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯁꯦ ꯂꯩꯌꯦꯕ ꯑꯗꯨ ꯉꯥ ꯊꯥꯕꯁꯤ ꯀꯃꯥꯏꯅ ꯊꯥꯒꯦꯅ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯅꯨꯄꯥ ꯃꯌꯨꯝꯅ ꯉꯥꯁꯦ ꯄꯨꯔꯒ ꯂꯥꯛꯑꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯂꯥꯏꯙꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦ ꯄꯨꯂꯞ ꯊꯝꯗꯣꯏꯅꯤ ꯏꯁꯤꯡꯗ ꯌꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯉꯃꯨꯁꯦ ꯄꯥꯛ ꯁꯤꯗꯦꯕꯀꯣ ꯑꯗꯨꯒ ꯐꯤꯔꯨꯛꯁꯤꯗ ꯍꯥꯞꯄꯀꯥꯟꯗ ꯂꯥꯏꯙꯧꯒꯤꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕꯁꯦ ꯀꯣꯏꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯉꯩ ꯕꯣꯔ ꯐꯝꯃꯒ ꯀꯩꯅꯥꯗꯤ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯃ ꯂꯩꯔꯤꯑꯕ ꯃꯇꯝꯁꯤ ꯆꯥꯗꯕꯒ ꯌꯥꯗꯦꯀꯣ ꯑꯩꯁꯤ ꯉꯥꯗꯤ ꯐꯅꯌꯥꯝ ꯊꯥꯔꯛꯑꯕ ꯑꯗꯨꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯤꯁꯦ ꯑꯗꯩꯗꯨꯗ ꯉꯥꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯃ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯃꯅ ꯂꯥꯜꯇꯦꯟ ꯄꯥꯏꯅꯤ ꯃꯩ ꯍꯥꯏꯁꯦ ꯊꯥꯅꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯂꯥꯜꯇꯦꯟ ꯄꯥꯏꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯒ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯑꯃꯒꯅ ꯂꯥꯏꯙꯧꯗꯨꯗ ꯂꯥꯜꯇꯦꯟꯁꯦ ꯊꯥꯡꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯥꯁꯦ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯅꯨꯄꯥꯒꯤ ꯅꯨꯄꯤꯒꯤ ꯈꯟꯒꯗꯒꯦ ꯍꯥꯏꯕꯨ ꯌꯦꯠꯂꯣꯝ ꯊꯪꯕꯗꯣ ꯑꯗꯨꯗ ꯂꯩꯔꯝꯕ ꯉꯥꯗꯣ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕꯁꯤꯅ ꯐꯥꯅꯦꯕ ꯐꯥꯅꯦꯗꯤ ꯃꯥꯏ ꯃꯈꯨꯠꯇꯨꯅꯅꯤꯀꯣ ꯅꯥꯟꯊꯣꯛꯍꯟꯕꯁꯨ ꯌꯥꯗꯦ ꯌꯥꯝ ꯂꯨꯕ ꯀꯩꯅꯣꯅꯤ ꯄꯔꯤꯈꯥꯒꯤ ꯀꯣꯏꯁꯟ ꯂꯨꯕꯗꯒꯤ ꯍꯦꯟꯅ ꯂꯨꯕꯖꯥꯠꯅꯤ ꯉꯥ ꯊꯥꯕꯁꯤꯅ ꯃꯔꯝꯗꯤ ꯉꯥꯁꯦ ꯈꯨꯠ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯞꯄꯀꯥꯟꯗ ꯅꯨꯄꯥ ꯉꯥꯁꯤꯅꯅꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯁꯤꯅ ꯄꯨꯒꯗꯧꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯗꯨꯅ ꯅꯨꯄꯤ ꯑꯣꯏ ꯊꯪꯕꯁꯦ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦꯕ ꯌꯦꯠ ꯑꯣꯏ ꯍꯥꯏꯕꯁꯦ ꯌꯦꯠꯀꯤꯗꯤ ꯂꯝꯗꯥꯡ ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ ꯅꯨꯄꯥ ꯍꯥꯏꯕꯅꯤꯀꯣ ꯌꯦꯠꯀꯤꯗꯤ ꯑꯣꯏꯒꯤꯗꯤ ꯂꯝꯗꯥꯡ ꯑꯣꯏꯔꯤꯕꯤ ꯍꯥꯏꯒꯅꯦꯕ ꯃꯥꯏꯕꯤꯅꯒ ꯂꯥꯏꯃꯥꯡꯐꯝ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯃꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ
ꯅꯨꯄꯤꯔꯣꯝꯗ ꯊꯪꯕ ꯑꯣꯏꯁꯤꯅ ꯅꯨꯄꯤꯅ ꯐꯥꯔꯅꯤ ꯅꯨꯄꯥꯔꯣꯝꯗ ꯊꯪꯕꯗꯨꯅ ꯅꯨꯄꯥꯅ ꯐꯥꯔꯅꯤ ꯑꯗꯨꯒ ꯃꯩꯅ ꯃꯃꯥꯡ ꯊꯪꯉꯀꯥꯟꯗ ꯃꯣꯏ ꯑꯗꯨꯋꯥꯏꯗꯨꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯉꯥꯁꯦ ꯊꯥꯔꯨꯗꯣꯔꯤꯅꯦꯕ ꯊꯥꯕꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯕꯨ ꯃꯗꯩꯗꯨꯗ ꯑꯩ ꯃꯟꯇ꯭ꯔꯗꯨ ꯑꯃꯨꯛꯇꯪ ꯃꯟꯇ꯭ꯔꯗꯤ ꯌꯥꯝꯅ ꯂꯩꯋꯥ ꯂꯥꯏꯅ ꯐꯪꯉꯦꯅ ꯂꯩꯋꯥ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯉꯁꯥꯏ ꯄꯥꯕꯨꯡ ꯀꯨꯂꯆꯟꯗ꯭ꯔꯅ ꯇꯥꯛꯑꯝꯕꯗ ꯍꯦꯟꯅ ꯃꯨꯇꯥꯏꯕꯪꯕꯨ ꯀꯩꯅꯣ ꯃꯍꯨꯠ ꯁꯤꯜꯂꯤꯕ ꯉꯝꯃꯨꯁꯤꯗ ꯍꯥꯏꯖꯔꯤꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒꯁꯦ ꯃꯈꯣꯏ ꯑꯅꯤꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯅꯦ ꯍꯤꯡꯗꯅ ꯆꯠꯃꯤꯟꯅꯈꯣꯀꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗꯗꯤ ꯌꯥꯝ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯉꯥꯁꯦ ꯆꯞ ꯃꯥꯟꯅꯅꯅꯦ ꯈꯨꯠꯁꯤꯅ ꯏꯁꯤꯡꯁꯤꯗ ꯊꯝꯃꯒ ꯊꯥꯗꯣꯛꯑꯦꯕ ꯊꯥꯗꯣꯛꯄꯁꯤꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯨꯟꯅ ꯌꯦꯡꯍꯧꯗꯣꯏꯅꯤ ꯊꯥꯗꯣꯛꯑꯝꯃꯒ ꯀꯣꯛꯂꯥꯛ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯃꯥꯁꯤ ꯀꯃꯥꯏꯅ ꯆꯠꯈꯤꯒꯦꯅ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤ ꯉꯥꯁꯤꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯦꯞꯇ ꯑꯣ ꯃꯕꯥꯅꯤꯁꯤꯗꯤ ꯈꯠꯅ ꯆꯩꯅꯗꯅ ꯐꯖꯅ ꯄꯥꯟꯗꯣꯏꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯈꯔ ꯉꯥ ꯈꯔ ꯃꯃꯥꯏ ꯉꯥꯎꯕ ꯂꯩꯌꯦꯕ ꯅꯨꯄꯥꯅ ꯉꯥꯎꯕꯁꯨ ꯂꯩ ꯅꯨꯄꯤꯅ ꯉꯥꯎꯕꯁꯨ ꯂꯩ ꯑꯗꯨꯅ ꯐꯟ ꯆꯣꯡꯊꯣꯛꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯏꯁꯤ ꯌꯧꯕ ꯃꯇꯝꯗ ꯑꯗꯣ ꯑꯃꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯑꯃꯅ ꯅꯣꯡꯆꯨꯞꯂꯣꯝꯗꯒ ꯆꯠꯈ꯭ꯔꯒꯗꯤ ꯃꯕꯥꯅꯤꯁꯦ ꯈꯔ ꯐꯥꯅ ꯄꯨꯅꯕꯒꯨꯝꯕ ꯍꯥꯏꯗꯤ ꯁꯝꯊꯤꯡ ꯑꯗꯨꯅꯤ ꯀꯥꯏꯅ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯌꯥꯝ ꯀꯤꯖꯔꯤꯕ ꯑꯃꯅ ꯉꯥꯁꯤ ꯌꯥꯝ ꯀꯟꯅ ꯄꯥꯏꯔꯨꯕ ꯌꯥꯗꯦꯀꯣ ꯃꯉꯣꯟꯗ ꯂꯤꯊꯣꯛꯇꯅꯕ ꯍꯥꯏꯅ ꯈꯨꯠꯁꯤꯅ ꯐꯥꯗꯣꯔꯤꯕꯅꯤ ꯈꯨꯕꯤ ꯑꯅꯤꯁꯦ ꯑꯗꯨꯒ ꯃꯅꯨꯡꯁꯤꯗ ꯁꯣꯔ ꯍꯣꯜꯍꯟꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯜꯂꯝꯕ ꯉꯥꯁꯦ ꯐꯠ ꯂꯥꯎꯅ ꯂꯣꯡꯈꯤꯕ ꯍꯥꯏꯗꯤ ꯉꯥꯁꯤ ꯁꯤꯕꯒꯤ ꯃꯑꯣꯡꯗꯣ ꯁꯤꯗꯣꯔꯕ ꯉꯥꯗꯤ ꯂꯣꯡꯉꯤꯗꯅ ꯑꯗꯨꯃꯥꯏꯅ ꯂꯣꯡꯉꯒꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯁꯦ ꯉꯥ ꯊꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯟꯅꯩ ꯑꯗꯣ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩꯗꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯊꯥꯗꯕꯅꯤꯅ ꯑꯩꯅ ꯊꯥꯕ ꯉꯥꯁꯤꯡꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯈꯤꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ ꯍꯧꯖꯤꯛꯀꯥꯟꯗꯕꯨꯗꯤ ꯊꯥꯗꯔꯦ ꯑꯗꯣ ꯑꯩꯅ ꯈꯔ ꯉꯜꯂꯤꯉꯩꯗꯗꯤ ꯉꯥ ꯊꯥꯕꯤ ꯑꯃ ꯑꯣꯏꯅ ꯅꯦꯛꯄꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯐꯝꯃꯤꯕ ꯃꯌꯥꯝꯗꯨꯗꯩ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯔꯤꯄ꯭ꯔꯖꯦꯟ ꯑꯝꯇ ꯇꯧꯔꯣ ꯊꯥꯔꯨꯔꯣꯅꯆꯤꯡꯕ ꯏꯃꯨꯡꯗꯨꯅ ꯊꯥꯖꯕꯤꯗꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯥꯏꯅ ꯊꯥꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯅꯤꯖꯕ ꯃꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯅꯅꯕ ꯈꯣꯠꯅꯅꯕ ꯏꯁꯤꯡꯒꯤ ꯂꯥꯏꯗꯨꯗ ꯏꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯠꯁꯤꯅ ꯈꯨꯠ ꯅꯥꯝꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯥꯏꯔꯤꯕ ꯂꯥꯜꯇꯦꯟ ꯄꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯏꯁꯤꯡꯁꯦ ꯁꯣꯛꯇꯗꯤ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯉꯥꯁꯦ ꯑꯗꯨꯗ ꯊꯥꯈꯤꯗꯣꯏꯅꯤ ꯑꯗꯨꯅꯤ ꯉꯥ ꯊꯥꯕ ꯍꯥꯏꯁꯦ ꯉꯥ ꯊꯥꯕ ꯍꯥꯏꯅ ꯑꯗꯨꯅ ꯑꯩꯅ ꯃꯔꯛꯁꯤꯗ ꯀꯩꯅꯣꯝ ꯈꯛꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯑꯉꯥꯡꯁꯤꯡꯅ ꯄꯔꯤꯈꯥ ꯃꯌꯥꯗꯅꯦ ꯂꯤꯇꯔꯦꯆꯔꯒꯤꯗꯤꯅꯦ ꯀꯣꯏꯁꯟ ꯑꯦꯟ ꯑꯟꯁꯔꯗꯤ ꯌꯥꯝ ꯂꯥꯏꯕꯅꯦ ꯔꯤꯐꯔꯦꯟꯁꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯕꯅꯦ ꯔꯤꯐꯔꯦꯟꯁ ꯕꯨꯛꯁꯦ ꯃꯗꯨꯗꯒꯤ ꯂꯣꯟꯁꯦ ꯀꯣꯛꯁꯤꯗ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯏꯕꯁꯤꯅ ꯅꯝꯕꯔꯗꯣ ꯈꯔ ꯍꯦꯟꯅ ꯐꯪꯕꯅꯦ ꯁꯤꯝꯇꯪꯒ ꯑꯩꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕꯗꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ ꯑꯉꯥꯡ ꯄꯔꯤꯈꯥ ꯊꯥꯕꯁꯨ ꯌꯦꯡꯕꯤꯔꯤ ꯍꯥꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯈꯟꯖꯒꯦ ꯃꯈꯥ ꯆꯠꯊꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯉꯥ ꯊꯥꯕꯁꯤ ꯉꯝꯃꯨꯅ ꯊꯥꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯀꯌꯥꯅ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯇꯧꯔꯤꯕ ꯃꯇꯝ ꯆꯥꯅ ꯀꯧꯊꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯇꯧꯕꯒꯤ ꯑꯗꯨꯅꯤ ꯁꯤꯌꯔ ꯇꯧꯔꯤꯁꯤ ꯑꯗꯨ ꯑꯩꯅ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯗꯤ ꯉꯥ ꯊꯥꯕꯒꯤ ꯀꯧꯔꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃ ꯃꯁꯤꯗ ꯏꯃꯥꯅ ꯊꯥꯕꯗꯗꯤ ꯑꯗꯨꯝ ꯉꯥꯁꯦ ꯑꯗꯨꯝ ꯐꯖꯅ ꯆꯠꯈ꯭ꯔꯦꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯉꯥ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯑꯗꯒꯤ ꯉꯥꯁꯤ ꯍꯤꯡꯉꯝꯃꯀꯥꯟꯗꯒ ꯃꯁꯥ ꯁꯣꯟꯊꯈꯤꯕ ꯑꯗꯨꯅ ꯈꯨꯗꯝꯒꯨꯝꯕꯅꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅ ꯇꯞꯅꯒ ꯏꯪꯅ ꯇꯞꯅ ꯆꯠꯂꯒꯅ ꯃꯣꯏ ꯂꯨꯍꯣꯡꯕꯁꯤ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯄꯥꯟꯅꯤꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯗꯣ ꯃꯁꯤꯗ ꯑꯣꯕꯖꯔꯕꯦꯁꯟ ꯇꯧꯕꯁꯤ ꯀꯣꯏꯁꯟ ꯍꯪꯉꯒ ꯁꯦꯌꯔ ꯇꯧꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯉꯥ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯁꯤꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯦ ꯅꯣ ꯑꯗꯨ ꯍꯪꯉꯤꯝꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯗꯈꯤꯅꯥ ꯊꯣꯡꯗꯣꯔꯤꯕꯅꯦꯕ ꯗꯈꯤꯅꯥꯒ ꯊꯝꯃꯦꯕ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯅꯤꯅꯤ ꯊꯣꯛꯏꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯃꯤ ꯑꯅꯤ ꯊꯣꯛꯀꯗꯣꯏꯕ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯉꯥꯡꯗꯤ ꯌꯥꯗꯦꯕ ꯃꯣꯏꯅ ꯈꯜꯂꯛꯄꯁꯦ ꯈꯔ ꯃꯤꯌꯥꯏ ꯑꯣꯏꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯤꯇꯪꯒ ꯅꯩꯅꯕ ꯑꯗꯨꯒꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯄꯣꯟꯇꯦ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯆꯠꯂꯛꯄꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯤꯗꯩꯁꯤꯗ
ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯊꯥꯔꯨꯔꯒ ꯑꯩꯈꯣꯏꯁꯦ ꯆꯪꯉꯛꯑꯦ ꯑꯗꯒꯤ ꯊꯥꯔꯨꯔꯒ ꯑꯩꯈꯣꯏ ꯐꯝꯃꯝꯗ ꯍꯦꯛꯇ ꯐꯝ ꯌꯥꯗꯦ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯥꯂꯥ ꯇꯧꯔꯤꯕ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯌꯥꯏꯗꯨꯗ ꯑꯩꯈꯣꯏꯁꯦ ꯈꯣꯏꯔꯝꯃꯒ ꯆꯪꯉꯛꯑꯒ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯃꯣꯏ ꯏꯃꯨꯡꯗꯨꯗ ꯗꯈꯤꯅꯥꯒ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯦꯕ ꯃꯗꯨꯗ ꯍꯪꯒꯗꯧꯕꯒꯤ ꯃꯤ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯊꯥꯏ ꯀꯃꯥꯏꯅ ꯆꯠꯈꯤ ꯍꯥꯏꯗꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯗꯤ ꯂꯩꯒꯗꯣꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯅ ꯑꯅꯝꯕ ꯍꯪꯉꯦꯀꯣ ꯅꯨꯄꯥ ꯃꯌꯨꯝꯗꯤ ꯁꯪꯒꯣꯏꯔꯣꯝꯗ ꯐꯝꯍꯧꯔꯕꯅꯤꯅ ꯊꯣꯏꯅ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯅꯨꯄꯤꯒꯤꯔꯣꯝꯅꯅꯦ ꯌꯥꯝ ꯍꯪꯖꯕꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨ ꯌꯥꯝ ꯐꯩ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯈꯔ ꯐꯟꯒ ꯆꯣꯡꯉ ꯆꯠꯈ꯭ꯔꯒꯗꯤ ꯑꯁ ꯅꯨꯄꯤꯁꯦ ꯂꯥꯛꯅꯕꯒ ꯉꯝꯃꯣꯏ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅꯒ ꯃꯁꯤ ꯂꯥꯛꯅꯕ ꯈꯔ ꯋꯥꯗꯣꯔꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯋꯥꯒ ꯅꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯁꯤꯝꯕꯣꯜꯅꯤꯗ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯆꯥꯅ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯈꯪꯅꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ 46 ꯃꯤꯅꯤꯠꯁ ꯌꯧꯔꯦ ꯃꯤꯅꯤꯠ 10ꯃꯨꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯤꯅꯤꯠ 10ꯁꯤꯗ ꯑꯩ ꯀꯃꯦꯟ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯅ ꯑꯃꯨꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯥꯏꯝ ꯑꯣꯏꯕꯒꯤ ꯃꯣꯏꯁꯦ ꯏꯚꯦꯟꯠ ꯑꯃ ꯇꯧꯕ ꯑꯗꯨꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯗ ꯃꯣꯏ ꯖꯨꯋꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯑꯗꯒꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯕꯗꯤ ꯌꯥꯎꯈꯤꯕ ꯑꯗꯨꯒ ꯄꯥꯗꯤ ꯄꯥꯕꯤꯔꯛꯈꯤꯗ꯭ꯔꯦ ꯁꯉꯥꯏ ꯍꯥꯏꯕꯁꯤ ꯃꯊꯪꯒꯤꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯝꯇ ꯄꯥꯖꯔꯛꯈꯤꯒꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯡꯗꯣꯛꯄꯗ ꯏꯃꯥꯅ ꯑꯃꯨꯛꯇꯪ ꯄꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯧ ꯁꯉꯥꯏꯁꯦ ꯑꯩꯅ ꯁꯦꯂꯦꯛ ꯇꯧꯕꯅꯦ ꯁꯤꯗꯁꯨ ꯈꯨꯝꯖꯟꯗꯅ ꯑꯁꯤꯒꯤ ꯇꯤꯛꯀꯁꯦ ꯇꯧꯔꯝꯃꯒ ꯑꯩꯁꯤꯅ ꯑꯃꯨꯛ ꯂꯃꯥꯏ ꯂꯥꯟ ꯐꯥꯎꯔꯦ ꯑꯩ ꯍꯧꯖꯤꯛ ꯁꯉꯥꯏꯁꯦ ꯃꯔꯛꯁꯤꯗ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯁꯉꯥꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯇꯩꯒꯤ ꯃꯐꯝꯗ ꯐꯪꯖꯕ ꯑꯩꯈꯣꯏ ꯀꯩꯕꯨꯜ ꯂꯝꯖꯥꯎꯁꯤꯗ ꯃꯣꯏꯁꯦ ꯍꯤꯡꯉꯒ ꯂꯩꯕꯅꯤ ꯑꯗꯣ ꯃꯇꯝ ꯑꯃꯗ ꯍꯥꯠꯇꯅ ꯈꯣꯠꯇꯅ ꯌꯥꯝ ꯆꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯃꯁꯤꯡꯁꯨ ꯐꯅ ꯌꯥꯝꯃꯦꯅ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯁꯉꯥꯏꯒꯤ ꯀꯔꯤꯅꯣ ꯈꯔ ꯀꯩꯅꯣ ꯈꯔ ꯋꯥꯊꯣꯛ ꯈꯔ ꯂꯩꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯦꯜꯂꯤꯒꯤ ꯗꯦ ꯇꯨꯗꯒꯤꯅꯤ ꯑꯗꯨꯒ ꯁꯉꯥꯏ ꯍꯥꯠꯄꯗ ꯊꯤꯡꯕ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔ ꯀꯥꯡꯕꯨꯁꯨ ꯂꯩ ꯄꯨꯂꯤꯁꯅꯁꯨ ꯃꯣꯏꯒꯤ ꯉꯥꯛꯏꯕꯁꯤꯡꯗꯨꯅꯗꯤ ꯀꯥ ꯍꯦꯟꯅ ꯎꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯝꯗꯨꯒꯤ ꯚꯣꯂꯨꯟꯇꯤꯌꯥꯔꯁꯤꯡꯁꯤꯅ ꯐꯥꯕ ꯈꯣꯠꯄꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯋꯤ ꯀꯩꯒꯤꯅꯣꯗ ꯁꯤꯒꯤ ꯁꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯁꯥꯗꯤ ꯑꯣꯏꯕ ꯑꯩꯁꯨ ꯅꯣꯡꯃ ꯆꯠꯂꯨꯏꯌꯦ ꯄꯦꯂꯦꯇꯤꯚ ꯀꯦꯌꯔꯒꯤ ꯒ꯭ꯔꯨꯞꯀ ꯕꯥꯔꯅꯤꯀꯨꯂꯔꯗꯨ ꯊꯥꯔ ꯌꯦꯡꯕꯗꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯨꯝ ꯃꯊꯛꯇꯨꯗ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯍꯟꯅꯤꯡꯉꯦꯕ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯣꯏ ꯀꯨꯟꯁꯤꯜꯂꯒꯅꯦ ꯑꯩ ꯁꯦꯡꯅꯕꯨ ꯎꯔꯛꯇ꯭ꯔꯦ ꯄꯤꯇ꯭ꯔꯨ ꯈꯔꯅꯦ ꯃꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯀꯤꯅ ꯂꯩꯍꯧꯋꯦ ꯃꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯁꯉꯥꯏꯁꯦ ꯌꯥꯝꯅ ꯏꯕꯦꯝꯃꯅ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯗꯨꯒꯤꯅꯦꯅ ꯏꯕꯤꯔꯛꯑꯦ ꯍꯥꯗ ꯁꯉꯥꯏ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅꯩ ꯅꯪꯕꯨ ꯇꯥꯏꯕꯪꯅ ꯂꯨꯋꯥꯡ ꯁꯂꯥꯏ ꯃꯆꯥꯅꯤ ꯇꯣꯠꯁꯤꯗꯅꯦ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯃꯉꯥꯡ ꯂꯨꯋꯥꯡ ꯈꯨꯃꯟ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯂꯥꯏ 3 ꯂꯩꯕꯅꯤ ꯌꯦꯛ 3 ꯁꯂꯥꯏ 3 ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯍꯣꯔꯦꯟ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯗꯨꯝ ꯇꯧꯖꯒꯦ ꯂꯨꯋꯥꯡ ꯁꯂꯥꯏ ꯃꯆꯥꯅꯤ ꯈꯨꯠꯀꯣꯏ ꯍꯥꯏꯅ ꯈꯪꯅꯕ ꯂꯨꯋꯥꯡ ꯀꯗꯥꯡ ꯀꯧꯕꯗꯣ ꯂꯨꯋꯥꯡꯒꯤ ꯏꯒꯤ ꯃꯤꯆꯩꯅ ꯈꯣꯏꯁꯥꯎꯅꯔꯕ ꯄꯨꯗꯥꯡꯕ ꯃꯥꯡꯐꯗ꯭ꯔꯕ ꯊꯋꯥꯏꯅ ꯁꯉꯥꯏ ꯑꯣꯟꯈꯤ ꯍꯥꯏꯅꯩꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯑꯣꯟꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯍꯥꯏꯅꯩꯗோ ꯈꯨꯠꯀꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟꯅ ꯃꯆꯤ ꯑꯣꯏꯅ ꯍꯧꯈꯤꯕ ꯈꯨꯠꯀꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟꯅ ꯃꯆꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯔꯥꯏꯕꯛꯀꯤꯗ ꯃꯆꯤ ꯑꯃ ꯍꯧꯕꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯁꯖꯤꯁꯤꯡꯁꯤꯅ ꯍꯧꯗꯦ ꯍꯥꯏꯕ ꯃꯆꯤꯗꯤ ꯍꯧꯋꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯒꯤ ꯍꯧꯔꯤꯕ ꯃꯌꯥꯏꯗ ꯍꯧꯔꯤꯁꯦ ꯍꯧꯗꯕ ꯑꯗ ꯃꯄꯨ ꯃꯥꯒꯤ ꯋꯥꯌꯦꯜꯅꯤ ꯍꯥꯏꯅ ꯃꯥꯅ ꯊꯥꯖꯕꯗꯣ ꯚꯥꯔꯠꯀꯤ ꯁꯝꯖꯤ ꯂꯪꯗꯥꯏꯐꯝ ꯂꯣꯛꯇꯥꯛ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜ ꯏꯊꯛ ꯏꯄꯣꯝ ꯃꯔꯛꯇ ꯊꯔꯣ ꯊꯝꯕꯥꯜꯅ ꯂꯩꯁꯥꯇꯝ ꯍꯩꯀꯛ ꯌꯦꯜꯂꯤꯅ ꯅꯥꯍꯨꯏ ꯂꯣꯟ ꯁꯉꯥꯏ ꯃꯥꯗꯤ ꯅꯤꯡꯊꯤꯕꯤ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯖꯩ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯂꯝꯗꯝꯗ ꯃꯥꯒꯤ ꯐꯨꯝ ꯃꯊꯛꯇꯨꯗ ꯀꯩꯅꯣ ꯄ꯭ꯂꯥꯟ ꯃꯊꯛꯇꯨꯗ ꯁꯨꯝ ꯁꯥꯟꯅꯖꯔꯒ ꯑꯗꯨꯒꯤ ꯍꯅꯧꯗꯨ ꯆꯥꯔꯒ ꯍꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯅꯤꯡꯊꯤꯕꯤ ꯆꯦꯡꯂꯧ ꯍꯥꯏꯗꯤ ꯃꯁꯛꯇꯨꯅꯤ ꯂꯩꯇꯦ ꯅꯪꯗꯤ ꯃꯥꯂꯦꯝ ꯀꯩꯗ ꯀꯪꯂꯩ ꯏꯃꯥꯒꯤ ꯃꯊꯥ ꯅꯨꯡ ꯃꯃꯥ ꯅꯤꯡꯕꯤ ꯃꯆꯥꯅꯤ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯁꯅꯥꯒꯤ ꯇꯊꯛ ꯃꯤꯠꯌꯦꯡꯅꯤ ꯂꯣꯟꯅ ꯊꯨꯞꯅ ꯌꯦꯡꯂꯛꯄꯗ ꯇꯥꯏꯕꯪ ꯄꯨꯛꯅꯤꯡ ꯍꯨꯔꯤꯕ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯃꯈꯜ ꯌꯥꯝ ꯏꯅꯣꯁꯦꯟ ꯑꯣꯏꯕ ꯃꯤꯉꯣꯟꯗ ꯅꯠꯇꯕ ꯇꯧꯗꯕ ꯑꯗꯨꯒ ꯌꯥꯝꯅ
ꯀꯩꯅꯣ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯥ ꯃꯈꯜ ꯑꯃꯅꯤ ꯀꯔꯤꯒꯤ ꯑꯗꯨ ꯀꯤꯔꯤꯕ ꯃꯥꯗꯤ ꯀꯤꯔꯦꯗꯅꯀꯣ ꯌꯥꯝ ꯀꯤꯒꯟꯕ ꯁꯣꯟꯅꯕ ꯅꯇꯧꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯅ ꯂꯦꯞꯄꯗꯤ ꯇꯥꯏꯕꯪ ꯉꯥꯏꯕꯨ ꯑꯣꯏꯕꯒꯤ ꯁꯉꯥꯏ ꯍꯥꯏꯅꯕꯨ ꯀꯧꯈꯤ ꯍꯥꯏ ꯉꯥꯏꯗꯨꯅ ꯂꯦꯞꯄꯤ ꯍꯥꯏꯅ ꯁꯉꯥꯏ ꯍꯥꯏꯅ ꯀꯧꯈꯤ ꯍꯥꯏꯔꯤꯕ ꯇꯅꯥꯞ ꯇꯔꯨꯕꯤ ꯉꯉꯥꯅꯕ ꯃꯆꯨ ꯅꯤ ꯅꯤꯡꯊꯤꯕꯤ ꯁꯉꯥꯏ ꯅꯇꯧ ꯎꯅꯤꯡꯕꯅ ꯃꯥꯂꯦꯝ ꯃꯤꯌꯥꯝꯅ ꯌꯦꯡꯅꯔꯤ ꯅꯪꯕꯨ ꯎꯕ ꯐꯪꯗꯅ ꯎꯖꯅꯤꯡꯕ ꯀꯣꯡꯒꯥꯏꯅꯤ ꯑꯩꯗꯤ ꯎꯕ ꯐꯪꯗꯕꯁꯨ ꯅꯪ ꯎꯖꯅꯤꯡꯕꯅ ꯀꯣꯡꯒꯥꯏꯅꯤ ꯂꯥꯡꯇꯛꯅꯅ ꯍꯟꯈꯤ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯝꯃꯤ ꯃꯤꯍꯧ ꯂꯥꯡꯕꯨ ꯀꯤꯕꯔꯥ ꯃꯤꯍꯧ ꯂꯥꯡꯉꯦꯗꯤ ꯃꯤꯅ ꯃꯤꯍꯧ ꯂꯥꯡꯉꯤꯁꯦ ꯀꯩꯅꯣ ꯃꯤꯅ ꯑꯄꯥꯝꯕꯗꯨꯅ ꯍꯦꯜꯂꯛꯑꯀꯥꯟꯗ ꯃꯥꯕꯨ ꯐꯥꯕꯤꯕ ꯄꯨꯟꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯍꯥꯠꯇꯣꯛꯑ ꯆꯥꯊꯣꯛꯄꯤꯔꯤꯝꯅꯤꯅꯦ ꯀꯦꯖꯤꯗꯒ ꯑꯣꯜꯂ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯝꯅꯤ ꯌꯥꯝ ꯇꯧꯍꯩꯗꯕ ꯑꯗꯩ ꯃꯤꯍꯧ ꯂꯥꯡꯕꯨ ꯀꯤꯕꯔꯥ ꯀꯣꯔꯧ ꯃꯩꯁꯥꯕꯨ ꯈꯪꯉꯝꯗꯕꯔꯥ ꯆꯥꯛꯇꯥꯔꯤꯕ ꯅꯪꯅ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯀꯕꯣꯀꯪꯒꯤ ꯑꯏꯪꯕ ꯐꯨꯝꯗꯤ ꯐꯨꯅꯥꯏ ꯃꯊꯛꯇ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯅꯤꯡꯊꯤꯕꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯁꯥꯊꯨꯞꯄꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯁꯤꯗ ꯁꯥꯊꯨꯞꯄꯒ ꯂꯣꯠꯂꯒ ꯂꯩ ꯍꯥꯏꯔꯤꯕꯅꯤ ꯁꯥꯊꯨꯞꯄꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤꯅ ꯉꯥꯛꯀꯅꯤ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯅ ꯅꯅꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯅꯗꯤ ꯍꯥꯏꯔꯤ ꯑꯗꯨ ꯌꯥꯝ ꯀꯤꯅꯗꯤ ꯂꯩꯍꯧꯋꯤ ꯑꯩꯅ ꯎꯕꯗ ꯅꯤꯡꯊꯤꯕ ꯂꯩꯀꯣꯜ ꯁꯦꯝꯗꯨꯅ ꯌꯣꯛꯈꯠꯁꯤ ꯃꯥꯕꯨ ꯃꯥꯡꯈꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯏꯔꯜꯅꯤ ꯃꯥꯡꯐꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤꯌꯨ ꯁꯉꯥꯏꯕꯨ ꯑꯣꯏꯅ ꯃꯥꯅ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯕꯅꯤ ꯁꯉꯥꯏꯁꯤ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯑꯗꯨꯒ ꯌꯥꯝꯁꯨ ꯇꯥꯡꯕ ꯑꯇꯣꯞꯄ ꯃꯐꯝꯗ ꯄꯨꯔꯒ ꯆꯠꯄꯗ ꯀꯨꯏꯅ ꯍꯤꯡꯗꯦ ꯍꯥꯏ ꯑꯗꯨꯝ ꯍꯦꯛꯇ ꯁꯤꯈꯤꯕ ꯑꯗꯨ ꯁꯉꯥꯏꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯄ꯭ꯔꯤꯊꯤꯕꯤ ꯆꯥꯎꯈꯠꯂꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯁꯉꯥꯏꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯅ ꯌꯣꯛꯄ ꯃꯇꯝꯗ ꯁꯉꯥꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯅꯦꯕ ꯑꯗꯨ ꯊꯣꯛꯇꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯄꯣꯛꯈꯤꯕꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯗꯦ ꯃꯥꯒꯤ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯁꯦ ꯑꯣꯟꯂꯤ ꯐꯣꯔ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯈꯛꯇꯗ ꯂꯩꯌꯦꯕ ꯑꯇꯩꯗꯁꯨ ꯁꯟꯗꯣꯛꯇꯦꯕ ꯃꯥꯁꯦ ꯑꯗꯨꯅ ꯌꯥꯝ ꯔꯤꯌꯥꯔ ꯑꯣꯏꯕ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯐꯝ ꯊꯣꯛꯑꯒ ꯃꯥꯕꯨ ꯅꯨꯡꯁꯤꯔꯒꯗꯤ ꯃꯥꯏ ꯆꯥꯊꯣꯛꯁꯦ ꯂꯩꯌꯦꯕ ꯑꯗꯨꯝ ꯍꯥꯟꯅꯗꯤ ꯃꯁꯤꯡꯁꯦ ꯌꯥꯝ ꯇꯥꯃꯨꯔꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥꯅꯣ ꯍꯦꯜꯂꯦ ꯑꯗꯨ ꯇꯧꯔꯦ 20 ꯍꯦꯜꯂꯦ 30 ꯍꯦꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯀꯌꯥ ꯌꯧꯔꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯀꯛꯅꯕꯗꯤ ꯂꯩꯔꯝꯒꯅꯤ ꯁꯣꯏꯗꯅ ꯃꯣꯏꯒꯤ ꯁꯦꯟꯁꯁꯀꯤ ꯀꯔꯤꯒꯤ ꯑꯗꯨꯅ ꯌꯥꯝ ꯇꯥꯡꯕ ꯁꯥꯅꯤ ꯏꯕꯦꯝꯃ ꯅꯪ ꯉꯁꯤ ꯁꯉꯥꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯤ ꯎꯕꯗ ꯏꯔꯛꯄꯁꯤ ꯎꯕꯗ ꯑꯩꯍꯥꯛꯅ ꯃꯁꯤ ꯄꯥꯔꯒꯦꯅ ꯇꯤꯛ ꯇꯧꯔꯀꯥꯟꯗ ꯄꯥꯗꯅ ꯊꯅꯝꯃꯤꯕꯅꯦ ꯑꯃꯨꯛ ꯀꯥꯎꯕꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯅ ꯑꯃꯨꯛ ꯂꯧꯈꯠꯄꯤꯔꯒ ꯄꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯇꯥꯅ ꯑꯩ ꯏꯃꯥ ꯀꯃꯦꯟꯁꯤ ꯄꯥꯖꯔꯛꯀꯦ ꯀꯃꯦꯟ ꯑꯗꯨ ꯃꯤꯅꯤꯠ 8 ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤ ꯒꯨꯅꯦꯁꯣꯔꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔ ꯑꯩꯈꯣꯏꯅ ꯄꯣꯏꯠ ꯑꯣꯅꯔ ꯇꯧꯖꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯃꯂꯦꯌꯥ ꯑꯁꯤ ꯖꯤꯔꯤꯕꯥꯝꯗꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯒꯁꯨ ꯏꯃꯥꯅ ꯈꯤꯇꯪ ꯄꯥꯕꯤꯈꯤꯕꯗ ꯃꯥꯁꯤ 1957 ꯃꯅꯤꯄꯨꯔꯗ ꯄꯣꯛꯄꯅꯤ ꯑꯗꯨ ꯖꯤꯔꯤꯕꯥꯝꯗ ꯀꯃꯥꯏꯅ ꯆꯠꯈꯤꯕꯅꯣ ꯀ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯕ ꯄꯣꯛꯏ 2017ꯗ ꯑꯍꯥꯟꯕ ꯕꯨꯛ ꯄꯕ꯭ꯂꯤꯀꯦꯁꯟ ꯇꯧꯕꯤꯈꯤꯕꯅꯤ ꯑꯃꯪꯕ ꯅꯣꯡꯂꯛꯇ ꯍꯥꯏꯕ ꯑꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯣꯏꯕꯒꯤ ꯃꯇꯥꯡ ꯄꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯤꯅ VP ꯑꯣꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯌꯥꯝꯅ ꯔꯥꯏꯇꯔꯒꯤ ꯏꯚꯦꯟꯠ ꯇꯧꯕ ꯄꯣꯏꯝꯒꯤ ꯏꯚꯦꯟꯠꯀ ꯇꯧꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯄꯨꯜꯂꯀꯥꯟꯗ ꯔꯥꯏꯇꯔ ꯑꯃꯅ ꯃꯗꯨꯗ ꯏꯟꯁꯄꯤꯔꯦꯁꯟ ꯂꯩꯈ꯭ꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯀ ꯐꯣꯡꯉꯛꯄꯁꯦ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯂꯩꯕꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅꯒ ꯒꯦꯗꯔꯤꯡ ꯇꯧꯕꯁꯤ ꯌꯥꯎꯅꯤꯡꯕ ꯄꯣꯛꯍꯜꯂꯤ ꯑꯗꯒꯤ ꯍꯃꯣꯝ ꯄ꯭ꯔꯃꯣꯠ ꯀꯦꯅꯥꯗꯥꯗꯒꯤ ꯌꯦꯡꯕꯤꯔꯤ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯌꯦꯡꯖꯔꯤ ꯇꯥꯖꯔꯤ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯃꯂꯩꯌꯥꯒꯤ ꯁꯩꯔꯦꯡ ꯈꯔ ꯃꯃꯥꯡꯗꯁꯨ ꯄꯥꯖꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯗꯤꯇꯦꯜ ꯄꯥꯊꯣꯛꯄꯤꯕꯁꯤ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯏꯕꯤꯔꯛꯏ
Moirangthem Nagendra Yengbiri Vivekananda RK adagi is akai Oja Kurumjari Thokchom Ibohanbi su Yengbiri senior oiraba akoina hana su feature tau chakraba smai tau dana akoina sigi show gi matang sida akoi miyam maming tholakpasi yamna nungai mayang lambam Merina Leimer Renbina yamna nungaitana Manipur gi present library pura fail oire haina amaina comment ama share tawbirai ado fail oibasi akoi miyamna pass distinction oinabagi damakta akoi miyam mating pangminnasi library the book thamba aduga library gi content amati poem authors sing bu akoi miyamna sogatminasi Nirmala Rajkumari na yamna nungaijay oja aina icham chamna izaba warol pathokpirakpada haina ngasai imana pabikibadugi matangdani dagi ngasagi akoigi taibang maputa yamna nungsina taibang mapusi lairibra lot krabra dagi thamoy singna kauraga tikumakadra kahaibagi yam phazaba madu ikre Abdul Pam Naurem Santos Yengbiri Yamnungai Maitai Cherau Bagisu Yamna Phazana Ibikre Adudasu Akoina Changaga bookmark Taugadaba Sagi like Sonbagi Madu Yaukre Duna Larigasi Tigatpiraga Soidana Mutang copy Yama Amam Tambiyu Akoina Sigumba Sida Akoina lagi katpada karing soli ka haibadu madugumbagi documentation yauba yam phasa aduna point ge yam nungai basi tentak tawraga etta meaning thanbaduni lam khunusu yam nungsina haibigre koina lam khunusi chumna uche khatang machinjak thaba nataba koina leigidraba mi mayam na ola kanda koi gida lakpani haibagi hajanaba ma leiba sida ayamba matamda koina lam khunu hairaga koigi ancestor gumbagi khallurakana ngasigi point sida different perspective amana tathi tawoina tawkhiba iche chelna ulakpara kain hairakpada ya phazaba point 2 point sida haibiri nesina ibirai Nirmala Rajkumari na oja malayagi sairing singsi hanjin pakrabasu adana nasi pabata jabada amukka henna nungaiba phaujai haina ibirai Sonamani Yengbiri Kutubuddin Yengbiri Megan Yengbiri Moirangthem Nagendrana achamba wahai watasing na laichan oiba oja malayagi sairengni haina ibirai aigi comment si aina pathokpasida khara tatpagumba mali adubu aigi view sida ubadu pathokcharakpani Bina Huidrom Yengbiri Sasikanta Hidang Mayum Yengbiri Lengdana Moirang Lairak Machin None Dagi Nelaija Yengbiri Jamuna Laishram Luwang Chanu Linto Yengbiri Ibom Jai Yengbiri Nirmala Rajkumari Nesina su aidi nga thaba yamna yauzare oja haina ibirai nga thabagi wari khara amuk akhoi tawminasi kona lagi ngamu sithakibada madugi sakhina tawbadu oithokhiba yaubra kaina adugumbagi akoida khangningba yaui author masa na ibirai malaya moirangthemna imasina aigi sairing naina birakpa hainengai leitana thagachari koi na konna matam sangna kuina matam sangna punsiba sahitya thauram aikoi thauna happy basu thauna bibi basu matam pumbada taibang mapu na janbi ba oirasanu haina yamna nungsina ibirai Sonia Yengbiri Joy Yengbiri Bijoy Salamna awesome recitation with beautifully interpreted haina ibirai Sonia Laima Pokpam Sina Yamna Nusiba Sairengni haina ibirai adagi lyricsi pambi ba akoigi ngasigi natraga offline da tabiba na lyricsi pambiragadi adum order tawbirau akoi gi Nesina Nirmala Rajkumari na lyricsi copy lai haina
ꯈꯪꯍꯟꯕꯤꯔꯛꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯥꯏ ꯃꯅꯤꯄꯨꯔ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗꯤ ꯀꯩꯅꯣ ꯂꯩꯇ꯭ꯔꯦꯅ ꯂꯥꯏꯐ ꯌꯥꯎꯗ꯭ꯔꯦꯅ ꯍꯥꯏꯕ ꯀꯃꯦꯟꯇꯣ ꯑꯗꯣ ꯃꯁꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯐ ꯌꯥꯎꯗ꯭ꯔꯦꯅ ꯐꯝꯃꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯉꯝꯖꯕꯗꯣ ꯉꯁꯥꯏ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯑꯦꯁꯣꯁꯤꯌꯦꯁꯟꯅꯒ ꯃꯣꯏ ꯁꯩꯔꯦꯡꯒꯤ ꯒꯦꯗꯔꯤꯡ ꯇꯧꯕꯗ ꯃꯗꯨꯗ ꯏꯟꯁꯄꯥꯌꯔ ꯇꯧꯔꯀꯥꯟꯗ ꯂꯥꯏꯔꯤꯛꯀ ꯐꯣꯡꯕ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯁꯦ ꯀꯟꯅꯤ ꯍꯥꯏꯔꯗꯤ ꯁꯤꯒꯨꯝꯕꯁꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔꯅ ꯂꯥꯁꯀꯤ ꯀꯃꯦꯟꯠ ꯑꯁꯤ ꯄꯥꯏꯈꯠꯆꯔꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝ ꯇꯥꯍꯟꯕꯤꯗꯨꯅ ꯅꯩꯅꯕ ꯃꯌꯥꯝꯒꯤ ꯋꯥꯔꯣꯜ ꯇꯥꯃꯤꯟꯅꯕ ꯅꯩꯅꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯊꯔ ꯄꯣꯏꯠꯅ ꯈꯪꯍꯟꯕꯤꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯨꯡ ꯑꯃꯁꯨ ꯇꯥꯔꯦ ꯏꯃꯥ ꯁꯣꯝꯗ ꯃꯇꯝꯁꯤꯁꯨ khitang kano tawre aduna imana last amtang akoi mayamgi si conclusion ama tawbiraga akoi program asi loisanminaras ꯑꯩꯍꯥꯛꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯏꯕꯦꯝꯃ ꯃꯂꯌꯥꯒꯤ ꯄꯥꯖꯕ ꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣꯗ ꯀꯨꯏꯅ ꯑꯩꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯃꯥ ꯑꯃꯒꯨꯝꯅ ꯄꯤꯔꯛꯑꯀꯥꯟꯗ ꯑꯩꯅ ꯃꯇꯝꯁꯦ ꯂꯧꯕꯁꯦ ꯉꯁꯥꯏꯒꯤ ꯅꯣꯕꯦꯜ ꯑꯃ ꯄꯥꯏꯈ꯭ꯔꯒꯗꯤ ꯑꯩꯅ ꯁꯦꯡꯗꯣꯛꯆꯅꯤꯡꯉꯤꯁꯦ ꯅꯣꯕꯦꯜ ꯑꯃ ꯄꯥꯏꯈ꯭ꯔꯒꯗꯤ ꯅꯣꯕꯦꯜꯗꯨ ꯁꯥꯒꯠꯂꯛꯄꯗ ꯃꯔꯛꯇ ꯈꯤꯇꯪ ꯑꯃꯨꯛ ꯗꯤꯁꯇꯔꯕ ꯇꯧꯒꯗ꯭ꯔꯥ ꯑꯩꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ama chatlakanda ama changapado aduna admaina khudongchabasi yengaga lejabada aina handaki sidi padaba yadre haidana nahan ahanbagi akhoi tada si loigraba matung sida novel ama loigraba matung sida laihidraba kabi singsi sum parambadagi uji uji ki anauba aibi kaya laiba singse mokhoi yoma kanda inspire tawdaba yadabado ꯀꯩꯒꯤꯅꯣꯗ ꯑꯃꯨꯛꯀ ꯏꯔꯛꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯤꯁꯦ ꯊꯥꯒꯠꯇꯕ ꯌꯥꯗꯦ ꯄ꯭ꯔꯃꯣꯠ ꯇꯧꯗꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣꯗ ꯑꯩꯗꯤ ꯀꯩꯁꯨꯒꯨꯝꯕ ꯍꯧꯕ ꯅꯠꯆꯗꯦ ꯑꯩꯗꯤ ꯁꯨꯝ ꯃꯄꯥꯔꯣꯏ ꯑꯃ ꯑꯣꯏꯅ ꯄꯥꯖꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯡ ꯅꯨꯡꯉꯥꯏ ꯑꯩ ꯂꯥꯞꯈ꯭ꯔꯕ ꯂꯝꯗꯝꯗꯒꯤ ꯏꯆꯥ ꯄ꯭ꯔꯃꯣꯠꯅꯒ ꯇꯥꯕꯤꯒ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯏꯌꯦꯕ ꯑꯗꯒꯤ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤ ꯂꯣꯏꯅꯃꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩꯍꯥꯛꯅ ꯌꯥꯝ ꯂꯨꯝ ꯂꯥꯎꯅ ꯂꯧꯖꯗꯅ ꯑꯩꯅ ꯋꯥꯈꯜ ꯀꯣꯛ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯊꯝꯖꯤꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯇ꯭ꯌꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯠꯇꯦ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕꯅꯁꯨ ꯍꯥꯏꯔꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯥꯏꯔꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯂꯩꯇꯦ ꯍꯥꯏꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯏꯅꯥꯛ ꯌꯥꯝ ꯈꯨꯜꯂꯤ ꯊꯤꯖꯟꯗꯕꯩ ꯇꯧꯕꯅꯤ ꯍꯥꯏꯕꯅꯤ ꯉꯁꯥꯏ ꯏꯕꯦꯝꯃꯔ ꯏꯕꯨꯡꯉꯣꯔ ꯑꯃꯅ ꯑꯩ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯍꯧꯗ꯭ꯔꯦ ꯏꯕꯦꯝꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯃꯥꯅ ꯑꯩꯈꯣꯏ ꯁꯥꯍꯤꯇ꯭ꯌ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩ ꯏꯕꯦꯝꯃ ꯅꯠꯇ꯭ꯔꯒ ꯏꯕꯨꯡꯉꯣ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯦ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯂꯒ ꯀꯅꯥ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯄꯥꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯦ ꯆꯥꯎ ꯂꯩꯔꯝꯃꯝꯅꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛꯁꯦ ꯄꯥꯗꯦꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯂꯩꯕꯁꯦ ꯀꯅꯥ ꯂꯩꯈ꯭ꯔꯒꯦꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤꯔꯤꯕꯁꯤꯡꯅꯁꯨꯅꯦ ꯁ꯭ꯇꯣꯔꯗ ꯂꯥꯏꯔꯤꯛ ꯊꯝꯗꯦꯕ ꯀꯔꯤꯒꯤꯅꯣꯗ ꯂꯥꯏꯔꯤꯛ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛ ꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯝ ꯀꯟꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝ ꯄꯥꯏꯕ ꯃꯤꯡꯆꯠ ꯇꯥꯟꯕ ꯑꯝꯇ ꯅꯠꯇꯦꯕ ꯄꯥꯝꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛꯁꯦ ꯋꯥꯅ ꯐꯣꯡꯉꯤꯅꯦꯕ ꯐꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯔꯁꯤꯡꯁꯤꯗ ꯃꯣꯏ ꯂꯥꯏꯔꯤꯛꯁꯨ ꯁꯤꯠꯇꯦ ꯃꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯗꯤ ꯁ꯭ꯇꯣꯔꯅ ꯄꯥꯝꯃꯤꯁꯤ ꯁ꯭ꯇꯣꯔ ꯍꯨꯟꯖꯕ ꯅꯠꯇꯦ ꯃꯣꯏꯅ ꯑꯉꯥꯡꯒꯤ ꯕꯨꯛ ꯁꯦꯠ ꯁ꯭ꯀꯨꯜ ꯃꯌꯥꯝ ꯂꯤꯡꯈꯠꯂꯛꯄꯒꯤ ꯌꯣꯜꯂꯒꯗꯤ ꯁꯤꯠꯄ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯇꯔꯅꯁꯨ ꯂꯥꯏꯔꯤꯛ ꯌꯣꯟꯒꯦꯅ ꯄꯨꯈꯤꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯣ ꯁꯤꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯨꯀꯥꯟꯗ ꯃꯣꯏꯅ ꯊꯝꯐꯝ ꯑꯣꯟꯅꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣ ꯄꯩꯁꯥꯁꯦ ꯄꯩꯁꯥ ꯐꯪꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯃꯛ ꯂꯥꯏꯔꯤꯛ ꯏꯔꯝꯗꯕꯒꯗꯤ ꯅꯠꯇꯦ ꯑꯩ ꯕꯤꯠ ꯑꯃ ꯍꯟꯈꯤꯗꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤ ꯃꯌꯥꯝ ꯄꯥꯝꯅꯕ ꯍꯦꯟ ꯔꯥꯏꯇꯤꯡ ꯕꯨꯛ ꯄꯥꯔꯠ 1, 2, 3ꯁꯦ ꯐꯣꯡꯉꯤꯕꯅꯦꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯄꯣꯔ ꯑꯣꯏꯕ ꯏꯕꯁꯤꯗ ꯍꯦꯟ ꯔꯥꯏꯇꯤꯡꯁꯤ ꯌꯥꯝ ꯊꯤꯕ ꯑꯗꯩꯗꯨꯗ ꯃꯁꯤ ꯁꯦꯝꯗꯣꯛꯀꯦꯅ ꯑꯣꯖꯥ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯤꯅꯤ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯑꯗꯒꯤ ꯄꯥꯕꯨꯡ ꯈꯥꯒꯦꯝꯄꯜꯂꯤꯒꯤ ꯑꯥꯔꯇꯤꯁ ꯄꯥꯕꯨꯡ ꯇꯣꯝꯕꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯏꯟꯁꯄꯥꯌꯔ ꯇꯧꯔꯀꯥꯟꯗ ꯌꯦꯛꯄꯤꯔꯀꯥꯟꯗ ꯑꯣꯖꯥꯅꯒ ꯑꯌꯦꯛꯃꯟꯒ ꯂꯧ ꯍꯥꯏꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯏꯕꯦꯝꯃ ꯅꯪ ꯄꯨꯊꯣꯔꯛꯏꯁꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯐꯥꯎ ꯄꯥꯝꯅ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯩꯌꯦꯕ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯉꯥꯛꯇꯅꯤ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯅ
ꯍꯧꯖꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯔꯦꯗꯅ ꯂꯧꯔꯦꯗꯅ ꯍꯟꯅꯤ ꯈꯪꯉꯣꯏꯕ ꯍꯟꯕ ꯃꯤ ꯑꯃꯗꯤ ꯁꯥꯎꯔꯝꯒꯅꯤꯀꯣ ꯃꯥꯅ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯅꯣ ꯅꯠꯇꯦ ꯂꯥꯏꯔꯤꯛꯁꯦ ꯑꯩꯉꯣꯟꯗꯒꯤ ꯋꯥꯏꯈꯤꯕ ꯀꯌꯥ ꯑꯃꯁꯨꯅꯦ ꯀꯅꯥ ꯋꯥꯏꯈꯤꯒꯦꯁꯨ ꯈꯪꯗ꯭ꯔꯦ ꯑꯩꯅ 25 years ꯑꯩ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣꯒꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯍꯣꯁꯇꯦꯜ ꯇꯧꯋꯦꯕ 11 12 ꯑꯝꯇꯗꯤ ꯂꯥꯛꯀꯦꯅ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗꯅꯦ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯀꯥꯟꯗ ꯑꯩꯁꯦ ꯊꯕꯛ ꯑꯩꯗꯤ ꯃꯄꯥꯟꯗ ꯃꯥꯒꯤ ꯁꯨꯕ ꯅꯣꯝꯗꯅ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯀꯥꯟꯁꯤꯗ ꯌꯨꯝꯁꯤ ꯏꯍꯥꯡ ꯍꯥꯡꯉꯦ ꯅꯨꯄꯥ ꯃꯆꯥꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯅꯤ ꯄꯣꯛꯆꯕꯁꯨ ꯃꯄꯥꯟ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯊꯝꯕ ꯍꯥꯏꯅ ꯑꯩ 25 years ꯊꯝꯃꯝꯃꯦꯕꯀꯣ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯊꯝꯃꯦ ꯑꯩꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯌꯥꯡꯒ ꯍꯥꯞꯄꯤꯕꯅꯤꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯣ ꯂꯥꯏꯔꯤꯛꯁꯦ ꯁꯤ ꯄꯥꯎ ꯍꯥꯏ ꯑꯩꯅꯗꯤ ꯄꯥꯟꯅꯔꯨꯕ ꯉꯝꯗꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯁꯨ ꯀꯥꯏꯗꯅꯣꯝ ꯆꯠꯂꯤꯀꯣ ꯂꯥꯏꯔꯤꯛꯁꯦ ꯑꯃꯠꯇ ꯂꯩꯇꯦꯕ ꯑꯗꯨ ꯃꯣꯏ ꯃꯌꯨꯝ ꯄꯨꯈꯤꯕ꯭ꯔꯥ ꯍꯥꯏꯁꯨ ꯄꯨꯔꯝꯃꯣꯏꯑꯕ ꯃꯉꯣꯟꯗꯩꯁꯨ ꯀꯅꯥꯅꯣꯝ ꯂꯧꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯈꯛꯇꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯦ ꯂꯩꯔꯀꯥꯟꯗ ꯄꯥꯒꯗꯕꯅꯦꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯁꯩꯁꯤꯗ ꯑꯗꯨꯅ ꯂꯤꯇꯔꯦꯆꯔ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯄꯥꯗ ꯌꯥꯗꯗꯅ ꯃꯣꯏꯒꯤ ꯂꯧꯕ ꯁꯕꯖꯦꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯇ꯭ꯔꯁꯤꯡꯁꯤꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯍꯪꯒꯠꯆꯔꯤꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯈꯣꯏꯗꯅꯦ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯆꯦꯛꯁꯤꯟꯒꯗꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯗꯤ ꯃꯤꯁꯦ ꯃꯋꯥ ꯂꯧꯕꯤꯗꯦꯗꯅ ꯃꯥꯗꯤ ꯂꯥꯏꯔꯤꯛꯇꯨꯅꯦꯕ ꯍꯩꯅꯕ ꯍꯣꯠꯅꯗꯣꯏꯁꯦ ꯂꯥꯏꯔꯤꯛꯇꯨ ꯍꯩꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯇꯨ ꯄꯥꯒꯗꯕꯅꯦꯕ ꯂꯤꯇꯔꯦꯆꯔ ꯄꯥꯝꯃꯒꯗꯤ ꯂꯤꯇꯔꯦꯆꯔ ꯄꯥꯒꯗꯕꯅꯤ ꯂꯤꯇꯔꯦꯆꯔ ꯇꯥꯕꯤꯒꯗꯕꯅꯤ ꯂꯤꯇꯔꯦꯆꯔ ꯂꯩꯕꯤꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯗꯨꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯌꯦꯡ ꯅꯝꯕꯔ ꯌꯥꯝ ꯐꯪꯕꯁꯦ ꯑꯩꯗꯤ ꯅꯝꯕꯔ ꯌꯥꯝꯗꯤ ꯐꯪꯉꯛꯏꯀꯣ ꯂꯤꯇꯔꯦꯆꯔꯁꯤꯗ ꯀꯩꯒꯤꯅꯣꯗ ꯔꯤꯐꯔꯦꯟꯁ ꯌꯥꯝ ꯄꯥꯔꯛꯄꯅꯤꯅꯅꯦ ꯑꯃꯒꯤ ꯁꯀꯨꯟꯇꯂꯥꯒꯤ ꯃꯥꯒꯤ ꯗꯤꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗꯅꯦ ꯁꯀꯨꯟꯇꯂꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯅꯣꯒꯤ ꯔꯥꯏꯇꯔ ꯑꯃꯒꯤ ꯄꯥꯔꯥ ꯄꯥꯔꯨꯕ ꯃꯇꯝꯗ ꯃꯥꯏ ꯁ꯭ꯇꯥꯏꯜꯗꯣ ꯃꯥꯏ ꯃꯃꯤꯡꯗꯨ ꯂꯧꯏ ꯍꯥꯏꯕ ꯅꯠꯇꯕ ꯁ꯭ꯇꯥꯏꯜ ꯑꯣꯐ ꯔꯥꯏꯇꯤꯡꯁꯦ ꯇꯣꯉꯥꯟꯅ ꯄꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯏꯃꯥꯒꯤ ꯀꯦꯃꯦꯔꯥꯁꯦ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦ ꯑꯩ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛꯇꯪ ꯁꯦꯝꯒꯦ ꯑꯣꯟꯅ ꯇꯩꯅꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯏꯃꯥꯅ ꯍꯥꯏꯕꯤꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯁꯤ ꯃꯅꯤꯄꯨꯔ ꯂꯥꯏꯕ꯭ꯔꯦꯔꯤ ꯅꯤꯌꯔ ꯇꯥꯎꯟ ꯀ꯭ꯂꯣꯛꯁꯦ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯁꯤ ꯂꯥꯏꯔꯤꯛ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯏꯃꯥꯅ ꯉꯁꯥꯏ ꯐꯖꯅ ꯄꯣꯏꯟꯠ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯊꯣꯔꯤꯇꯤꯗꯗꯪ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯍꯥꯏꯕꯁꯦ ꯇꯧꯕꯤꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯃꯌꯥꯝꯗꯨ ꯇꯧꯃꯤꯟꯅꯁꯤ ꯑꯗꯩ ꯂꯥꯏꯔꯤꯛꯁꯤ ꯑꯗꯨꯝ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯕ ꯂꯥꯏꯔꯤꯛ ꯂꯩꯅꯤꯡꯕ ꯑꯁꯤ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯣꯔꯗꯔ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯅꯦꯁꯤ ꯅꯤꯔꯃꯂꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯠ ꯇꯤꯡꯊꯣꯛꯄꯤꯔꯒ ꯂꯩꯔꯦ ꯀꯣꯄꯤ ꯑꯁꯤ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯑꯦꯟꯀꯔꯦꯖꯃꯦꯟ ꯃꯆꯥ ꯑꯃ ꯇꯧꯕꯁꯤꯅ ꯏꯊꯤꯜꯗꯣ ꯌꯥꯝ ꯆꯥꯎꯅ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯟꯀꯔꯦꯖꯃꯦꯟ ꯇꯧꯕꯁꯤ ꯏꯁꯥꯗꯁꯨ ꯑꯩꯅ ꯃꯤ ꯑꯃ ꯑꯦꯟꯀꯔꯦꯖ ꯇꯧꯕꯁꯦ ꯏꯁꯥꯗꯁꯨ ꯐꯕꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯒ꯭ꯔꯥꯇꯤꯇ꯭ꯌꯨꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯥꯏꯅ ꯇꯧꯖꯔꯛꯏꯕ ꯊꯥꯒꯠꯆꯔꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯋꯥꯔꯜꯒꯤ ꯃꯐꯝꯗ ꯔꯤꯁꯔꯆ ꯇꯧꯔꯒ ꯂꯩꯕꯅꯦ ꯑꯩꯈꯣই ꯏꯁꯥꯁꯤꯗ ꯒ꯭ꯔꯥꯇꯤꯇ꯭ꯌꯨꯠ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯋꯥꯡꯈꯠꯄ ꯑꯗꯒꯤ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯋꯥꯈꯜ ꯀꯩꯅꯣꯁꯦ ꯑꯦꯛꯁꯄꯦꯟ ꯇꯧꯕꯁꯤ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯏꯃꯥꯁꯤ ꯂꯦꯡꯁꯟꯕꯤꯔꯛꯑꯦ ꯑꯗꯨꯗꯤ ꯏꯃꯥ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯔꯥ ꯌꯥꯔꯦ ꯑꯗꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯏꯆꯥ ꯃꯜꯂꯌꯥꯅ ꯀꯃꯦꯟ 2-3 ꯄꯤꯕꯤꯔꯛꯇꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯕꯁꯤꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯩ ꯔꯥꯏꯇꯔ ꯑꯃꯅ ꯑꯗꯨꯃꯥꯏꯅꯒ ꯇꯥꯕꯤꯕꯁꯦ ꯄꯨꯛꯅꯤꯡꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯗꯨ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯣꯖꯥ ꯏꯕꯣꯍꯟꯕꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯈꯪꯒꯠꯆꯕꯅꯤꯀꯣ ꯑꯗꯣ ꯑꯇꯩ ꯂꯣꯏꯅꯃꯛ ꯃꯤꯡ ꯄꯟꯖꯗ꯭ꯔꯒꯁꯨ ꯏꯆꯥ ꯄ꯭ꯔꯃꯣꯗꯅ ꯀꯅꯥꯗꯥꯗ ꯌꯦꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯅꯒꯦꯟꯗ꯭ꯔꯅ ꯌꯦꯡꯕꯤꯔꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯁꯦ ꯁꯁꯤꯀꯥꯟꯇ ꯍꯤꯗꯥꯡꯃꯌꯨꯝ ꯀꯣ ꯍꯥꯏꯅꯤꯡꯕ ꯂꯣꯏꯅꯃꯛ ꯑꯩ ꯆꯤꯟꯐꯥ ꯄꯨꯔꯦꯀꯣ ꯏꯃꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯃꯃꯥ ꯁꯣꯔꯅꯂꯇꯥ ꯅꯤꯡꯊꯧꯖꯝꯁꯨ ꯌꯦꯡꯕꯤꯔꯤ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ
ꯑꯩ ꯍꯦꯛ ꯂꯣꯏꯕꯒ ꯐꯣꯟ ꯇꯧꯔ ꯋꯥꯔꯤ ꯁꯥꯒꯥꯏꯔꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯥꯒꯠꯆꯔꯤ ꯃꯐꯝꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯤꯗ ꯑꯩ ꯃꯌꯥꯁꯤꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯥꯏꯒ ꯇꯧꯔꯗꯅ ꯐ꯭ꯂꯥꯏꯌꯤꯡ ꯀꯤꯁꯀ ꯄꯤꯔꯝꯗꯅ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯤꯆꯔ ꯇꯧꯖꯔꯤꯕ ꯄꯣꯏꯝ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯔꯗꯔ ꯅꯍꯥꯟ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤꯗꯁꯨ ꯃꯊꯪ ꯂꯥꯛꯇꯅ ꯀꯣꯄꯤ 5ꯗꯤ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ ꯑꯗꯨꯅ ꯉꯁꯤꯒꯤꯁꯨ ꯇꯥꯕꯤꯔꯤꯕ ꯑꯣꯐꯂꯥꯏꯟꯗ ꯇꯥꯕꯤꯕ ꯑꯣꯟꯂꯥꯏꯟꯗ ꯇꯥꯕꯤꯕꯁꯤꯡꯁꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛꯁꯤ ꯌꯧꯍꯟꯖꯅꯕ ꯁꯤꯟꯖꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯧꯕꯥꯜꯗꯒꯤ ꯇꯥꯕꯤꯔꯤ ꯏꯁꯥꯛꯁꯤ ꯃꯊꯪ ꯑꯗꯨꯝ ꯍꯦꯟꯅ ꯇꯥꯕꯤꯕ ꯀꯩꯅꯣ ꯑꯅꯧꯕ ꯂꯤꯁꯅꯔꯅꯤ ꯀꯩꯅꯣ ꯑꯣꯔꯗꯔ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯅꯦꯅꯦ ꯖꯃꯨꯅꯥꯅ ꯑꯩꯒꯤꯁꯨ ꯂꯥꯏꯔꯤꯛꯁꯤ ꯀꯣꯄꯤ ꯑꯃ ꯄꯥꯝꯖꯩ ꯑꯩꯈꯣꯏ ꯀꯣꯄꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯀꯣꯄꯤ 4ꯒꯤ ꯑꯣꯔꯗꯔ ꯑꯃꯨꯛꯇ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯧꯒꯠꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯆꯩꯔꯥꯎꯕꯗꯒ ꯍꯥꯏꯕꯗꯣ ꯃꯊꯪ ꯆꯩꯔꯥꯎꯕ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯈꯪꯗꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛꯁꯤ ꯊꯤꯒꯠꯂꯒ ꯑꯩꯈꯣꯏꯅ ꯋꯥꯔꯗꯤꯡꯗꯣ ꯑꯃꯨꯛ ꯍꯥꯏꯔꯒ ꯈꯣꯏꯔꯝꯖꯕ ꯑꯗꯒꯤ ꯂꯝ ꯈꯨꯅꯨ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯝ ꯈꯨꯅꯨꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇꯔ ꯈꯛꯇꯪ ꯈꯜꯂꯀꯥꯟꯗ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯇ ꯑꯩꯈꯣꯏꯒꯤ ꯀꯣꯟꯐ꯭ꯂꯤꯛ ꯁꯤꯇꯨꯋꯦꯁꯟꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯝ ꯅꯤ ꯃꯁꯤꯗ ꯀꯩꯅꯣ ꯂꯩꯈꯤꯗꯕ ꯑꯣꯊꯦꯂꯣ ꯍꯨꯏꯗ꯭ꯔꯣꯝꯅ ꯑꯃ ꯑꯩꯒꯤꯁꯨ ꯄꯥꯝꯖꯩ ꯍꯥꯏꯅ ꯂꯥꯛꯄꯤꯔꯦ 2 ꯁꯨꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯀꯄꯥꯜ ꯀꯨꯟꯗꯂꯥꯒꯤ ꯑꯃꯨꯛꯇ ꯄꯥꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯂꯥꯛꯏ ꯑꯗꯣ ꯃꯤꯡꯁꯤ ꯃꯩꯇꯩ ꯃꯌꯦꯛꯅ ꯑꯣꯏꯕꯅ ꯑꯩ ꯄꯥꯕ ꯍꯩꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯣꯄꯤ 2 ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯂꯥꯛꯑꯦ ꯀꯣꯄꯤ 3ꯇꯪꯒ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅ 5 ꯃꯨꯛꯇꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯆꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏ ꯑꯗꯣ ꯋꯥꯔꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯃꯐꯝꯁꯤꯗ ꯅ꯭ꯌꯨ ꯖꯔꯁꯤꯗꯒꯤ ꯉꯁꯤ ꯑꯩ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯂꯨꯍꯣꯡꯕ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯦꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯅꯍꯥꯟ ꯃꯨꯛꯀꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯗꯈꯤꯅꯥ ꯇꯧꯕ ꯄꯤꯡꯀꯤꯗꯨ ꯄꯦꯛ ꯇꯧꯔꯒ ꯂꯥꯛꯏ ꯑꯗꯨꯅ ꯉꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯁꯣꯏꯗꯅ ꯁꯦꯇꯔꯗꯦ ꯈꯨꯗꯤꯡꯃꯛꯁꯤ ꯇꯧꯖꯅꯕ ꯍꯣꯠꯅꯖꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯃꯥꯅ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯒꯤ ꯕꯨꯛꯁꯤꯡꯁꯦ ꯈꯟꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯇꯧꯕꯤꯕ ꯁꯤꯟꯕꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯅꯣꯡꯂꯨꯛꯆꯔꯤ ꯚꯛꯇꯤ ꯀꯠꯆꯔꯤ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯅꯕꯒꯤ ꯉꯥꯏꯗꯨꯅ ꯑꯩꯗꯤ ꯂꯩꯖꯔꯗꯣꯏꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ